ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯅꯥꯖꯥꯎꯕꯒꯤ ꯃꯆꯥ ꯑꯁꯤ ꯑꯅꯤꯅꯤ, ꯅꯨꯄꯥ ꯉꯥꯛꯇ꯫ ꯑꯍꯜ ꯑꯗꯨꯗꯤ ꯅꯨꯄꯤ ꯊꯤꯔꯦ꯫ ꯃꯥꯒꯤ ꯃꯃꯧ ꯑꯍꯜꯁꯤ ꯄꯨꯛꯆꯦꯜ ꯑꯃ ꯏꯇꯧ ꯇꯧꯏ, ꯃꯤ ꯀꯌꯥ ꯄꯤꯖꯅꯤꯡꯗꯦ꯫ ꯀꯦꯊꯕꯤ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯧꯒꯠꯇꯨꯅ ꯍꯧꯖꯤꯛ ꯈꯛꯇ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ꯫ ꯍꯥꯎꯈ꯭ꯔꯦ ꯏꯔꯣꯝꯕꯁꯤꯃꯒ ꯉꯥꯃꯨ ꯑꯌꯥꯏꯕꯁꯤꯃꯒ ꯆꯥꯕꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ꯫ ꯃꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯃꯔꯛꯁꯤꯗ ꯆꯥꯛꯃꯥꯏꯗ ꯉꯥ ꯂꯣꯠꯂꯒ ꯄꯨꯝꯃꯒ ꯇꯨꯃꯤꯟꯅ ꯍꯨꯔꯥꯜꯂꯒ ꯆꯥꯕꯒꯤ ꯃꯍꯥꯎꯁꯨ ꯌꯥꯎꯔꯤꯕꯅꯤꯗꯣ꯫ ꯈꯪꯗꯦꯗ, ꯄꯪꯍꯥꯎꯗ ꯍꯥꯎꯈ꯭ꯔꯦ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯀꯨ ꯏꯕꯨꯡꯉꯣ ꯑꯗꯨ ꯏꯁꯤꯡ ꯈꯧꯔꯥꯡꯂꯛꯂꯕ ꯃꯥꯜꯂꯤ꯫ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯐꯠ ꯍꯦꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯅ ꯆꯥꯈꯤꯗꯕ ꯃꯃꯧꯅ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯂꯩꯔꯪ ꯃꯄꯥꯟ ꯑꯗꯨꯗ ꯇꯥꯁꯤꯜꯂꯒ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯁꯅꯥꯖꯥꯎꯕ ꯍꯥꯏꯐꯦꯠ ꯈꯪꯕꯩ ꯂꯥꯛꯄꯩ ꯇꯧꯅ ꯍꯥꯏ, ꯅꯄꯥ ꯊꯥꯡꯗꯕ ꯃꯤꯉꯒ ꯌꯧꯏꯅꯦ, ꯏꯃꯥ ꯏꯕꯦꯝꯃ, ꯀꯣꯛꯀꯁꯤ ꯖꯤꯡ ꯂꯥꯎꯏꯅꯦ ꯉꯥꯏꯍꯥꯛꯇꯤ꯫ ꯀꯦꯊꯕꯤ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯄꯥꯖꯤꯌꯥ, ꯅꯃꯧꯁꯦ ꯁꯨꯝ ꯆꯥꯛ ꯂꯥꯝꯃꯛꯄ ꯑꯗ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯆꯥꯛ ꯆꯥꯔꯝꯕꯅꯤ꯫ ꯁꯅꯥꯖꯥꯎꯕ ꯃꯤꯃꯤꯠꯇꯨꯅ ꯃꯁꯦꯡ ꯃꯔꯥꯡ ꯁꯨꯛꯇꯨꯅ ꯀꯦꯊꯕꯤꯗ ꯌꯦꯡꯂꯒ, ꯅꯠꯇꯦ ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯅꯀꯣꯛ ꯆꯤꯛꯏ ꯍꯥꯏꯗꯅ ꯆꯥꯛ ꯆꯥꯅꯤꯡꯗꯦꯅ ꯆꯥꯈꯤꯗꯕꯗꯥꯏ, ꯑꯗꯨꯒ ꯀꯔꯤ ꯆꯥꯛꯇꯨꯗꯤ ꯃꯃꯥꯡꯒꯤ ꯂꯩꯄꯨꯡ ꯃꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯄꯨꯈꯝꯗꯨꯗ ꯈꯤꯜꯂꯒ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯠꯇꯨꯅ ꯆꯥꯔꯝꯃꯤꯁꯤꯅ? ꯉꯥꯒꯁꯨ ꯌꯥꯎꯕꯣꯏ ꯂꯥꯛꯄꯣꯏ, ꯉꯥ ꯃꯀꯣꯛ ꯅꯠꯇ꯭ꯔꯅꯦ ꯃꯈꯥꯗ ꯇꯥꯔꯤꯁꯤꯡꯁꯤꯕꯣ? ꯍꯩ ꯃꯧꯍꯜ, ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯉꯥ ꯑꯃꯠꯇ ꯉꯥꯔꯨꯕꯥꯛꯇ ꯌꯥꯎꯗ꯭ꯔꯦ, ꯉꯥꯔꯧ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯏꯔꯣꯝꯕ ꯃꯣꯔꯣꯛꯅ ꯍꯨꯠꯈꯩ ꯁꯥꯕꯗꯨꯒ ꯉꯥꯔꯧ ꯑꯃꯠꯇ ꯌꯥꯎꯗ ꯄꯤꯖꯈꯤꯕꯗꯨ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯗꯥꯏꯗꯒꯤ ꯉꯥ? ꯀꯦꯊꯕꯤ ꯄꯨꯈꯝꯗꯣ ꯐꯠ ꯆꯤꯡꯁꯤꯜꯂꯒ ꯉꯥ ꯃꯀꯣꯛ ꯇꯥꯔꯤꯕꯁꯤꯡꯗꯣ ꯆꯤꯡꯁꯤꯜꯂꯒ ꯂꯣꯠꯄꯣꯏ ꯀꯩꯕꯣꯏ ꯇꯧꯅ, ꯕꯥꯖꯤꯌꯥ, ꯉꯥ ꯅꯠꯇꯦ, ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ? ꯍꯧꯖꯤꯛꯄꯨ ꯀꯩꯅꯣ, ꯃꯩꯇꯥꯟ ꯃꯀꯨꯞꯅꯦ, ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯕꯥꯖꯤꯁꯨ ꯃꯤꯠ ꯎꯈꯥꯛ ꯊꯧꯈ꯭ꯔꯦ꯫ ꯃꯩꯇꯥꯟꯁꯤꯕꯨ ꯉꯥꯅꯤ ꯀꯥꯏꯅ ꯍꯦꯛꯇꯃꯛ ꯍꯥꯏꯖꯤꯜꯂꯤ꯫ ꯁꯅꯥꯖꯥꯎꯕ ꯃꯃꯤꯠꯇꯨ ꯃꯈꯨꯠꯇꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯒ, ꯑꯁ, ꯃꯩꯇꯥꯜꯂꯅꯤ ꯃꯥꯟꯗꯤ ꯃꯥꯟꯈꯤꯗ꯭ꯔꯦꯗ꯫ ꯕꯥꯖꯤꯌꯥ, ꯆꯥꯛ ꯉꯥꯛꯇ ꯆꯥꯒꯦ, ꯊꯣꯛꯄꯤꯈ꯭ꯔꯣ꯫ ꯀꯩꯅꯣ ꯁꯨꯝ ꯉꯥꯡꯂꯒ ꯂꯩ, ꯆꯥꯛꯀ ꯆꯥꯐꯝ ꯈꯪꯗꯦ꯫ ꯊꯣꯛꯑꯒꯦ꯫ ꯏꯃꯧꯅ ꯀꯣꯛ ꯆꯤꯛꯑꯦ ꯍꯥꯏꯗꯅ ꯍꯤꯞꯈꯤꯕꯗꯨꯗ ꯀꯣꯟꯒꯗꯨ ꯅꯅꯥꯎ ꯅꯨꯄꯥꯅ ꯐꯦꯡꯉꯒ ꯅꯥꯀꯨ ꯑꯣꯏꯅ ꯀꯝꯂꯥꯀꯁꯦ ꯊꯛꯊꯛ ꯅꯤꯈꯩ ꯆꯥꯛꯆꯥꯐꯝꯒ ꯋꯥꯏ ꯇꯩꯔꯤꯕꯅꯤ꯫ ꯆꯥꯎ ꯅꯀꯣꯛ ꯆꯤꯛꯄꯅꯤꯅ ꯆꯥꯛꯀꯗꯣ ꯌꯥꯝ ꯆꯥꯁꯤꯜꯂꯨ, ꯏꯃꯧꯁꯤꯗꯤ ꯀꯣꯛ ꯆꯤꯛꯄ ꯐꯅꯕ꯫ ꯁꯤꯌꯥꯏꯗꯨꯅ ꯁꯅꯥꯖꯥꯎꯕ ꯄꯨꯟꯗꯒꯤ ꯏꯁꯤꯡ ꯀꯟꯗꯨꯅ ꯊꯛꯂꯕ ꯃꯇꯨꯡ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ꯫ ꯃꯦꯝꯆꯧꯕꯤ, ꯅꯃꯧꯅꯤꯅ ꯇꯧꯔꯤꯕꯁꯦ ꯅꯪꯅ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯊꯥꯏꯅ ꯅꯪꯁꯨ ꯏꯃꯥ ꯕꯥꯖꯤ ꯄꯤꯖꯅꯤꯡꯗꯗꯅ ꯆꯥꯛꯂꯨꯛꯇ ꯉꯥ ꯐꯨꯝꯗꯅ ꯍꯨꯔꯥꯟ ꯆꯥꯕꯗꯣ ꯅꯃꯧꯁꯤꯁꯨ ꯇꯧꯔ ꯃꯥꯜꯂꯦꯅꯦ꯫ ꯉꯥ ꯃꯀꯣꯛ ꯑꯗꯨꯕꯨ ꯃꯩꯇꯥꯟꯅꯤ ꯍꯥꯏꯕ ꯉꯝꯃꯤ, ꯄꯨꯔꯥ ꯅꯪꯅꯤ ꯏꯕꯦꯝꯃ꯫ ꯀꯦꯊꯕꯤ ꯆꯥꯈꯣꯝ ꯑꯃ ꯃꯈꯦꯠꯇꯨ ꯐꯥꯛꯇꯣꯛꯂꯒ ꯅꯝꯁꯤꯜꯂꯒ ꯁꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯍꯩꯖꯩ꯫ ꯑꯍꯜ ꯑꯣꯏꯔꯛꯄ ꯍꯥꯏꯁꯦ ꯀꯩꯝ ꯀꯥꯟꯅꯗꯦꯗꯨꯅꯤ꯫ ꯃꯃꯤꯠꯁꯤꯅꯗꯤ ꯎꯗ꯭ꯔꯕꯅꯤꯅ ꯉꯥ ꯃꯀꯣꯛꯁꯦ ꯃꯩꯇꯥꯟꯅꯤ ꯍꯥꯏꯕꯗ ꯊꯥꯖꯔꯤꯅꯦꯕ꯫ ꯍꯣ ꯕꯥꯖꯤ, ꯀꯨꯏꯅ ꯄꯨꯟꯁꯤꯌꯨꯀꯣ꯫ ꯅꯃꯧꯅ ꯉꯥ ꯍꯨꯔꯥꯟ ꯆꯥꯖꯔꯤꯕ ꯀꯥꯏꯁꯦ ꯑꯄꯪꯕ ꯕꯥꯖꯤꯅꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦꯕ꯫ ꯑꯣ ꯅꯨꯡꯁꯤꯗ ꯕꯥꯖꯤ꯫ ꯁꯤꯌꯥꯏꯗꯨꯅ ꯆꯥꯛꯇꯨ ꯆꯥꯛꯈꯣꯝ ꯑꯃꯃꯨꯛ ꯅꯝꯁꯤꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯦꯝꯕ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯕꯥꯖꯤ, ꯀꯃꯥꯏ ꯇꯧꯁꯤ ꯍꯥꯏꯅꯣ? ꯀꯔꯤꯅꯣ ꯑꯗꯣ? ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯕꯨ? ꯑꯩꯕꯨ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯉꯁꯤꯗꯤ꯫ ꯑꯁ, ꯄꯦꯜꯂꯕꯅꯤ, ꯑꯩꯅ ꯍꯥꯏꯗꯤ ꯃꯧ ꯍꯥꯏꯕ ꯆꯠꯄꯒꯤ ꯋꯥꯐꯝꯗꯣ ꯍꯥꯏꯕꯅꯤ꯫ ꯁꯅꯥꯖꯥꯎꯕ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯩꯁꯨꯗꯨ ꯊꯥꯡꯒꯠꯇꯨꯅ ꯎꯠꯂꯒ, ꯄꯥꯏꯔꯤꯁꯦ ꯆꯩꯁꯨꯅꯤ, ꯃꯁꯤꯅ ꯅꯝꯌꯥꯡꯗꯨꯗ ꯁꯥꯟꯊꯔꯕꯗꯤ ꯈꯨꯗꯛꯇ ꯋꯥꯈꯜ ꯇꯥꯅꯤ꯫ ꯅꯇꯩ ꯄꯨꯇꯩ ꯆꯥꯗꯕ ꯃꯧ ꯍꯥꯏꯅꯕ ꯆꯠꯄ ꯀꯥꯏꯅ ꯁꯥꯒꯩꯁꯦ ꯅꯍꯥꯛ ꯊꯛꯇ ꯖꯥꯠ ꯇꯥꯍꯟꯕꯗꯨꯔ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ? ꯍꯩ ꯃꯍꯥꯄꯥꯄꯤ ꯅꯪꯕ! ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯤ ꯊꯤꯔꯅꯨ ꯁꯤꯅꯤꯅꯦ? ꯄꯥꯕꯅ ꯍꯥꯏꯁꯦ ꯅꯠꯇꯦ, ꯑꯩꯅ ꯅꯨꯄꯤ ꯊꯤꯕꯒ ꯁꯥꯒꯩ ꯖꯥꯠ ꯇꯥꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦꯕ? ꯆꯨꯝꯅ ꯇꯩꯗꯤ ꯅꯨꯄꯤ ꯊꯤꯔꯒꯦ ꯃꯧ ꯍꯥꯏꯕ ꯆꯠꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯑꯩ ꯃꯤ ꯍꯥꯠꯂꯨꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯁꯤꯠꯇꯗꯅ ꯑꯔꯤꯕ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯊꯦꯝꯗꯅ ꯑꯩꯉꯣꯟꯗ ꯇꯧꯍꯜꯂꯒ ꯅꯨꯄꯤ ꯁꯥꯔꯒ ꯂꯩꯕꯗꯨꯔꯕ ꯕꯥꯖꯤꯅ ꯄꯥꯝꯃꯤꯁꯦ? ꯑꯩꯕꯨ ꯅꯪꯉꯣꯟꯗ
nupi thiganu kaina haikrabra haiwan nangna adum kanthi thokai sauribduba kaya tangamliba ahal hojik tamau haiba salu haibada saisu ga thangatna sabtra tawrab yemaktan sana zawba amuksu saisu duna thillaga to amukkasu hai nati asuk saukraba sana laibaksida laisabi amata laizadabadau kariginoba nangna mauloge haiba satpiu haribisi ha tawnu haribisi napaiba miya mangda yonaba kaksilaka hemba makutuna maraibuktuda pop launa thajinjaraga labani aidi lanmase ina tarmani landradi khajiktaga nati nang yam lalabani lanba khaknati saisu nirim yare to nupi gam taina basatpidan ai isan oina yumse pusinjaraklage nupi pusilaklabasu laisabi di kai tawbadabu mawa leibi mau puraklabadi uredana pariba saisu sina pi mangri phau khubom tu kan thari khak hemba mamit paina yenglamlaga kariso hairamda thongal lomda thoki sana zawba masinda murum soli tawrisi mamit kase paina yengsilamisi sak makne biri ni wangbo ina tawradana sihai tu na masu imungda sangnaba mamaidu leithorakpada masanupa ahal ingobaga hek mayok nei sana zawbana kadai du musatoy nangna napiga nandana mukthoglaknibasina thabamda chalugi tawnibasi kaithe lalaga satkada woirabadi hai khajikta lei nungthil se tumningbi he taw tumsinbadu hawgalakpada isa nungaiti aduna tumningdanaba haidu khajik jage haidi nahanda aina kaithaldagi lerakpagi yam leibani masina sanaba haidana CM su khara yawkhibani namawna amta piraktro ha CM haiba ibaibu CM kaidu sabri laradana koirida masaka ukidaba ingoba ingakna kaino aisibu aibu phanadi yamlabanida basigi sanabani haidana thabak halakpa kudingi CM komla leiraga puraklaga namawna pida pisilibase sana zawba makutuna set launa ingobagi lengsumduda thajinduna hai thorai masa ai sanaba leiraklaga saglukta nga phumlaga saba ngami natududa du bisilabadi aidi kadai dei saba phamlaga dage do snai bazi gai nadrabadi nanu phurabadi nabata ingoba imong lamdo onsinduna magi nupibu kawrei ai taraba nang mapandam da tholo kuibana teke thabi phathoklaktuna khumlei karino thabak sanin thokraga amu kawbirakliba kari watpa leirage ataigi nate aina nangonda bazi sanabadina CM komla leiraga pisinbadu bazidamda pidrab ke thabi makuda haipet yenglaga latlat tawna khumi ahalga oirakpasida haira adugumbadu sasilaga bazi se thuna sikhidrana aina pijadaban sana zawba pasinda tumin sori balo hai tabda to nung sirida ko saita ira tubi nung so atokpa haira haibasidi phagrapori isada kanaba yam pikrab adu saraga hita mi siba humnadi nang suba holok thungadi kamai tongni bazi naraga wadoise aitani moita sa hoidi thabak sathokini aitani yum sile haugadaba imungi kupnombu tawgadra bazi nabagi sebabu tawgadra kokmai ngaugadabado adugi khalaga aise bazida CM komla pijadabani kaino khangde moita songna aise bazida yamna pisa pithagningdaba hita tahal Bisnu kaya tahina ngang satlibu na dabai ga se nam nek na halida hai krek ato mai krek masila se tharabdi kudak tahawani asina mabukning da khanmu wakhalni masila thokna asumna mok hairi ai na gani na pakatana haira singdu imongna loina sakrab natro hoi bazi sum namawna bazi da nagadabdo adugi khallaga namawna loina sathokpa haidi aikhoidi nahani do naraba suphat pharakani bazi di sonsu sole nakhraga bakik phagat pasungam loi aduna namawna adum charaba aduni dai mogsidi makuwai buning khraba aduni bazi aina bazi ge sok yam khali basa nasanu panadi khangbidi aibu bazi bizaning da hek tahal aibu karam kanda du hai khragi chumna taidi bazi na haira saning haibu gi sum haibu hairi na trona ha haujikta aina bazi bizaning da bagi wanganga ma tawni na traba aibu karam kanda du main hai khragi wan nangbu bazi na hai chaning makha tarak trine sana zauna phat marak thatun haire yare to haira ga ipung pe saning labasu migi kol da hoba singdu adudagi mi ujingai de hekte heklaga sabra khullaga sabra ma tawzarurake aduna phare basi
บาซีนาให้คุณมาสัตปดานาโมกิสิยองนี่ให้คุณบิโรพันนี่ช็อกมากนี่บิรีนี่วางบุยนี่ตัวระดับอาศัยรำเละก็สนาเจ้าไปมุ่งเดือดจังคีเกิดทับีสังครีบมากูดะยิงเลยยิงนะสาวนึงลับตรงนะให้ใจกันยมตาให้ดูไปยารุด้วยนับปากยังนบีบิรีนี่วางบิรีนี่วางบะบิรีนี่วางบะสิตาระกันนี่บะนั่นทีนูไปสิบูบิรีนี่เห็นวางไรวะนี่เฮ้ยบิรีมาใส่ได้กี่ดีนั่งนึกเคยเห็นวางอันดูเนี่ยบะบิรีได้ดีไอ้นี่เห็นเลยมาวางบะมาทั้งกินมิดนี้เห็นบะหันตะกะหุ่มลักสูบโอยนะสักคมสังตุนะมาได้มาได้ให้เลยเดี๋ยวมาจากตัวลอยจูบกุยเด็ดไอ้บูสักคมมาสาระก็ถ้าบุกสิสัตเกตัวมันทิ้งสุดเองตัวสิเห็นบะเป็ดไปยำงังทงลิบเสียงานเฮกตะปรับมาได้มุนดันลุยสินไปยาบันติยังง่ายรู้ด้วยดานี่เห็นบะคุมลำเจสักคมมาดูตะกี้มาหักทกหลักเลยลำใหญ่ดาป้าก็เทียงเลยเห็นบันกระดมนันบาซีจะคุมด้วยดีสักเลยหัวจุบันจังลุนเกมกันน่ะงั้นใส่เย็นดางั้นมาตะกี้ทงขีบสักเขาจะพกลอยจีบสิบูนั่นแต่ยังไม่กี่สิบูสักกี่มาหุดไอ้คุยสิพิซซ่าหนึ่งมันเดินนุ่งมังอาตรุคุณละก็พุทธพิซซ่านาฬิกาละให้วันไอ้ยามุกตะการิโนโดยังลูกนุ่งนั่นที่อินสังมันนุ่งเชียวนุ่งดีโอยเชียรันตุรันเรนเฮ้นุ่งโอยรำลำนายาดูพักตุกละก็น้ำสิเลยครับนุ่งไอ้โดยดูบาจีนังเสียพันธุ์สุดฮัลโหลนั่นสินดูดะกี้คิดแต่สุดเลมเสียว่างงังกันลูกมีมังดีไก่ใส่ยิสยามอีกไก่ที่กันบันิโกน้ำไม่เนี่ยส่วนไม่ยักปันสิละกันโหสักทีเร่มาเสียน่าใส่ตะกี้สักทีน่ะสักคุมตะกี้กูบ่เสียกันน้ำเทียกตาดิอีก็ได้ตาละนี่มีพิซซ่าหนึ่งเดี๋ยวไปกินคุกกูเถอะคนเดียวดูตักสักทีเร่น่ะกูเลยบ่ดีก็ได้ตะกี้ตาก็ดูอาซุ่มน่ะคนเดียวเขารับมีพิซซ่าหนึ่งไปกินคุกกูเถอะโอ้บ่สิสักทีเร่ให้ละดีตาดูเห็นปะมาป้ากี้มาตองตุดะมาหักว่าก็ให้ดูงางดูตละบัดนี้อะดูนะกะริสุให้รำดาซุ่มจึงสักคุมลมเดสังครีเกทับีมาไม่ตุไปรับเต้าในเยงเลยก็สาวนิ่งรับเต้าบุคคลเจอดะมากูกีนักโกงมายาดูเดสังสินดูนั่นหลอกสิโฮบาซีสักทีเร่จับพี่เร่โอพารามินิสิวดิให้รำดูนั่นมาหักจากคุมมาดมดากำจังคีสนาเจ้าบ้ามาทบักตุไปเด็กปุระบิรินิโกมามาลิสิไม่ปีนักโกงก็เสียไกลแล้วนี่ค่ะงานดนะมาสุสักคุมลมเดสังลักตุนะที่ดูนั่นทำดีบสักลุกมั่งดูเดพัมไทยเฮียมบันะตาโซดีตาโซซาคิดด้วยให้ดีหรอนุ้ยตาโซดอจานิงจีเพราะงั้นเลยละก็นุ้ยตาโซอีบานีปุ่นสาระกันถ้าบักสุสักลุยให้บาจีกันนั่งก็หาเนอสาธุลอวัดอปาเลยรสูนักขุดต่อทำดกละก็อดุมนัสานาหับซะรุไอ้ควงเสียจัดนี่ฮักติงถูกลูกเกถ้าไปปรับสักคุมตะกี้ถูกขี้สนาเจ้าบ้าอินสังเตียงกดตัวไปดูนะสักระกดท่าดูนะอินสังดูให้เธอบัดนี้เกิดงาทงวันนี้เนอสุกรีมาฮีเด็กสวยเนออีรังลังอยู่สิบมาตัวงจวัดเตียวบุตรไอ้ก็ยังสิไอ้ไปปะงาสังนี่เสียให้ตัวนั้นมาคุดตัวนะแต่กดอัดดอกหุ่มเซนกรอกอดตัวนั้นง่ายยาวบริยังยาวดีนะมาฮีอ่ะตัวนี้อัดตัวมานั่งบัวงาใส่น่ะแต่ยังไม่ได้งาทงหุยให้บัดได้อัดก็กรีโนงาดิมัดตัวยาวบุตรขังดีเด้อบาซีงาใส่ดีงาทงมาบัวมาได้มุนดันลุยสินไปยาบระพดพระเนยยังงางคิมสนาเจ้าบ้ามาสินทีดูนะสาวรับทุไรมาซะงาทงนี่ให้ละก็งาสังเตียงคูดเตียงงาสังชิกังเนี่ยบ้ามาคักเต่าให้ละก็ปุถุรักบุษบัวนัดติสิบัวห้องนั่นนี่บรายวันฮะเห็นมาลีให้บุษเห็นแบบพวกเขาก็ตุนะสมุกตะคุบตุนะทำลีบ้ามายามากับมาได้มากับกิสักสรุกไอตุได้เกียงเห็นบังเงะไอสิดีงาทงมาเสียงมันนี่มาบุกสิกายานะพัดจุดตาโซกับมาบ้านนี่กินนะงาถุงบะเสียงบะมาฮีกษนั่งเล่าบะฮับอะดูก็บาซีบ้านนี่กินนะงาสังมาคือก็มาฮีจาระตัวละก็งาถุงมาสัสินะบะฮับสนาเจ้าบะพัมลำบะเด็กิตาหัตาเขาก็ลักตุนะก็ได้ไอ้ยี่หุยสิดีมาฮีกษนั่งเล่าเลยนะมาสู้กษพัดใจเนี่ยเฮ้ยอะตัวบะนายมาเลยได้ก็ยับทุนะก็ว่าสับบิงกังเนี่ยตัวงานจากเฮ้ขังเลยจ้ะตัวมาสิงมาโซลนายบ้าฮัลนี่ฮันูเรียกไก่นะมีนักเห็นจินบังกันมันติสนาเจ้าบ้าอมุกสวยเลยก็ดีไงเนี่ยตัวนั่งนายามก็รู้สวยไปช็อกมากนี่บิรินี่วางบุยนี่ตัวเลยจ้ะล่ะนั่งนักกูจะเป็นนี่นะอายุนักกูบุตรจ้ะตัวยาริดาบาเซียสิกิบุวางงังนะบังนั่นดิตกเลยยังหายังไงน้ำมันตัวมีหลาการด้วยนะงามาตุ้มยาวบ่งาถุงมาเสียงหมด
ꯄꯦꯟꯅ ꯆꯥꯔꯣ ꯑꯩ ꯅꯃꯧꯗ ꯍꯥꯎꯅ ꯊꯣꯡꯍꯟꯒꯦ ꯍꯩ ꯕꯤꯔꯤ ꯃꯥꯟꯕ ꯃꯤꯒꯤ ꯊꯤ ꯆꯠꯊꯣ ꯃꯤ ꯑꯣꯏꯔꯣꯏꯗꯧꯕ ꯆꯠꯊꯣ ꯅꯇꯨꯅꯦꯅ ꯊꯤꯅꯤ ꯊꯤꯔꯣꯏꯁꯨ ꯈꯪꯗꯕ ꯅꯨꯄꯤ ꯐꯪꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯐꯥꯎ ꯎꯗ꯭ꯔꯕ ꯅꯪꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄ ꯉꯥꯏꯔꯒ ꯉꯥ ꯊꯣꯡꯕ ꯆꯥꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯆꯥꯔꯒ ꯁꯤꯗ꯭ꯔꯤꯉꯩ 이쿠나 ꯊꯣꯡꯂꯒ ꯑꯣꯏꯅ ꯆꯥꯖꯒꯦ ꯅꯄꯥ ꯊꯥꯡꯗꯕꯁꯤꯡꯁꯤꯗꯤ ꯁꯣꯝꯗ ꯀꯥꯗꯅꯤ ꯏꯉꯣꯕꯅ ꯆꯥꯛ ꯂꯥꯝꯕꯅ ꯁꯔꯤꯇ ꯇꯧꯔꯀꯥꯟꯁꯤꯗ ꯀꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯁꯤꯕ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯥꯔꯁꯤ ꯑꯩ ꯉꯝꯃꯔꯣꯏ ꯉꯥꯏꯍꯥꯛ ꯉꯥꯏꯕꯒ ꯉꯥꯏꯈꯣꯍꯦ ꯅꯨꯄꯥ ꯀꯩꯅꯣ ꯌꯥꯝ ꯂꯥꯝꯕꯁꯤ ꯃꯉꯥꯏ ꯉꯥꯏꯍꯥꯛ ꯉꯥꯏꯕꯗ ꯀꯩꯁꯨꯗꯤ ꯁꯤꯔꯣꯏ ꯕꯥꯖꯤꯒ ꯍꯦꯝꯕꯒ ꯆꯥꯕ ꯂꯣꯏꯈꯤꯁꯅꯨ ꯑꯗꯨꯒ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯃꯍꯥꯎ ꯂꯩꯅ ꯆꯥꯁꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯣꯏꯒ ꯄꯨꯟꯅ ꯆꯥꯁꯤ ꯌꯥꯗ꯭ꯔꯤꯁꯦ ꯅꯨꯄꯤ ꯅꯪꯒꯤꯁꯦ ꯑꯩ ꯁꯨꯝ ꯆꯤꯡꯅꯔꯛꯂꯦꯕ ꯅꯠꯇꯦ ꯕꯥꯖꯤꯒ ꯍꯦꯝꯕꯒꯒꯤ ꯆꯥꯛ ꯁꯔꯨꯛꯇ ꯍꯨꯒ ꯍꯥꯞꯂꯝꯂꯕ꯭ꯔꯥ ꯍꯥꯏ ꯋꯥꯅꯤ ꯇꯥꯟꯖꯥꯗꯨꯗꯅꯤ ꯃꯄꯥꯅ ꯂꯥꯛꯇꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗꯒꯤ ꯀꯧꯔꯛꯄꯗꯨ ꯏꯉꯣ ꯄꯥꯈꯠꯅ ꯑꯣ ꯁꯣꯏꯗ꯭ꯔꯗꯅ ꯍꯨ ꯍꯥꯞꯄꯦ ꯃꯔꯩ ꯇꯤꯡꯊꯣꯛꯑꯝꯃꯅꯤ ꯁꯤꯗꯣꯏ ꯇꯧꯔꯝꯃꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯇꯥꯅꯤꯡꯗꯦꯗ ꯅꯨꯄꯥ ꯀꯥꯏꯗꯒꯤ ꯍꯨ ꯂꯩꯔꯒ ꯍꯥꯞꯇꯣꯏꯅꯣ ꯍꯨ ꯂꯩꯅꯕ ꯁꯦꯜꯗꯨꯅ ꯍꯦꯟꯅ ꯄꯥꯝꯃꯨꯖꯈ꯭ꯔꯦ ꯍꯩ ꯁꯤꯔꯕ꯭ꯔꯥ ꯅꯣꯏꯕꯣ ꯑꯩꯅ ꯑꯁꯨꯛ ꯀꯟꯅ ꯊꯤ ꯃꯣꯏ ꯁꯤꯠꯈꯩ ꯀꯧꯔꯤꯃꯛꯇꯗ ꯀꯅꯥꯝꯇ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ ꯀꯥ ꯃꯅꯨꯡꯗꯨꯗ ꯂꯣꯏꯅ ꯇꯤꯡ ꯂꯩꯔꯕ꯭ꯔꯥ ꯍꯦ ꯏꯉꯣꯕ ꯑꯃꯗꯤ ꯀꯦꯊꯕꯤ ꯆꯥꯛꯈꯨꯝꯗꯨꯗ ꯇꯍꯥ ꯆꯪꯂꯛꯏ ꯀꯦꯊꯕꯤꯅ ꯕꯥꯖꯤꯁꯨ ꯁꯣꯜꯂꯦ ꯍꯅꯨꯔꯦꯗꯅꯤ ꯈꯣꯟꯖꯦꯜꯗꯤ ꯕꯦꯡꯒꯨꯟꯃꯨꯛ ꯍꯧꯏꯅꯦ ꯃꯤ ꯀꯧꯔꯤꯅꯦꯅ ꯌꯨꯝꯊꯣꯡ 10 ꯂꯥꯟꯅ ꯇꯥꯔꯝꯂꯅꯤ ꯌꯨꯝꯊꯣꯡ 10 ꯂꯥꯟꯅ ꯇꯥꯔꯁꯨ ꯌꯨꯝꯁꯤ ꯂꯩꯕ ꯅꯣꯏꯅ ꯇꯩꯅ ꯅꯥꯎꯅꯗꯤ ꯑꯃꯨꯛ ꯀꯧꯕꯗ ꯇꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯇꯥꯗ ꯂꯥꯛꯏꯃꯛꯇꯗ ꯉꯛꯈ꯭ꯔ ꯄꯣꯠꯅꯤ ꯀꯧꯔꯤꯁꯤꯁꯨ ꯑꯇꯩꯒꯤ ꯑꯣꯏꯔꯝꯃꯣꯏ ꯑꯩꯅ ꯉꯥ ꯍꯥꯎꯅ ꯊꯣꯡꯕꯗꯨꯗ ꯑꯣꯛꯇ꯭ꯔꯗꯨꯅ ꯍꯥꯞꯄꯨ ꯂꯥꯎꯅ ꯀꯧꯔꯛꯇꯣꯏ ꯑꯣꯏꯔꯝꯅꯤꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯂꯩꯇ꯭ꯔꯦ ꯉꯥ ꯊꯣꯡꯕꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯎꯔꯦ 이모ꯡꯅ 나꾸 비자게나 통망아세 하원키다나 나꾸기 타모이시 삐엘라두나 이모ꯡ 타갓부 오이나 노이나 따이나 나오기 나미뚜다 서그리 마히드기 수에는 랑라바 나상 시깡나바 아마까 뿜따우 따로가 야오방아 통마히시 하이기 하이두나 카나우사리 따트마마카이 타와이나 까오이바 나상란 이코이 통이 두바지 나몽나 삐나디 이코이기 라우 통마니 하이다 까이나 와시 이소이소이바다우나 까이데 라우 통마노다 따서 사나자오바 인상 땡코도 다 파이카투나 이모바도 웃투나 또 라우 통마니 라우 마통 야우다바 라우 마히 통 아두가 나상 아와이바 아마각 따우한바 나통 이모바 마기 누피도 온신두나 까이노 누피 낭보 아잉온다디 라우 통마니 하이다이 아두가 까이노 시나 케타비 녹신나도나 ik아 따우 햄바나 따서가이 따이마기 사룩티 라우 아시행마 통마데 싹살룩 똥똥 라우바두기 나간다 nga matum ngakta yawba insang tekot ani khilaw ketabi murum soni ukhraponi mathau leita migi sak saruka se koi phakna laima mathau gi kwak teita bazat ingoba sangsinduna moigi sak kuptuna thamlibadu hangduna yengi hembana haibadu maksum lambaduda ketabi de yenglai ketabi noksinaduna sum basiga aikoi hembagadi nga maru yam panganbaduda aina nga sangoina thongba sanazawba mamituna sepkatuna yenglaga Matau mana ngang liba se punsi sida nga maru palaktriba aibu nga maru pangali kai masi shakma biri ni hek wang boina tawradana hera basi biri daidi aina khara heli da wangba hengera helloigera biri ni hen wangi hari bisi hai asoba nangi nupi sanabun maning man bising tawriba thawongsi ai sukya yaning sukpam di hari bisi soi laktana aigi masing arang bidu laktana saisu sina kallakhrabadi laikai warina aduna nangi nupigi mi pijaningdabagi laina se nang upai ma tawduna amuk tawaro ingoba itap nupi nang suba mi yam sunate imung sida aikoi mari khak leibani sida mo nangna thawlei tagai nga makhalani thokna thonguri duna kari wakhalda lai manang se na thawdi kwak leite kari sare hojik mi wasudar ꯊꯕꯛꯁꯨ ꯇꯧꯕ ꯃꯤꯋꯥꯁꯨ ꯇꯥꯕ ꯍꯥꯏꯗꯣ ꯑꯗꯨꯅꯤ ꯅꯪ ꯇꯧꯔꯤꯁꯦ ꯏꯁ ꯅꯪꯒꯤꯁꯦ ꯅꯇꯨ ꯋꯥꯔꯛꯂꯤꯕ ꯀꯥꯏꯗꯨꯅꯤ ꯋꯥꯔꯛꯂꯤꯅꯦꯕ ꯊꯕꯛꯁꯨ ꯇꯧꯕ ꯃꯤꯋꯥꯁꯨ ꯇꯥꯕ ꯀꯥꯏ ꯍꯩ ꯇꯪꯈꯥꯏꯁꯤꯕ ꯅꯪꯅꯦ ꯅꯪ ꯁꯩꯁꯨ ꯁꯤꯗ ꯅꯔꯥꯏꯕꯛꯇꯨ ꯊꯣꯃꯛꯂꯕꯗꯤ ꯅꯄꯨ ꯅꯕꯦꯟ ꯎꯅꯤꯁꯦ ꯑꯁ ꯄꯦꯜꯂꯕꯅꯤ ꯀꯥꯂꯦꯐꯨ ꯀꯥꯟꯖꯦꯐꯨꯗꯨꯅꯤ ꯕꯥꯖꯤꯒꯤꯁꯤꯗꯤ ꯀꯩ ꯇꯧꯗꯣꯏꯅꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦꯕ ꯑꯩ ꯕꯥꯖꯤ ꯑꯇꯩ ꯍꯥꯏꯕꯅꯤ ꯅꯆꯥꯅꯨꯄꯥꯗ ꯑꯙꯥ ꯃꯣꯔꯥ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤ ꯇꯥꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅ ꯇꯥꯔꯒ ꯅꯣꯡꯃꯇ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯤꯗ ꯇꯣꯡꯉꯨ ꯌꯥꯗꯕ ꯃꯣꯏ ꯇꯥꯆꯧꯁꯦ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯗ ꯇꯣꯡꯂꯒ ꯍꯨꯔꯨꯔꯨ ꯎꯪꯕ ꯃꯥꯟꯈꯤꯅꯤ ꯅꯪ ꯅꯨꯄꯥꯗ ꯉꯥꯡꯉꯦ ꯀꯥꯏꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯅꯪꯒꯤꯁꯦ ꯍꯩ ꯆꯠꯂꯨ ꯅꯝꯊꯤꯕꯤꯁꯤꯗꯤ ꯍꯦꯝꯕꯅ ꯕꯥꯖꯤ ꯌꯥꯔꯦ ꯇꯣꯛꯑꯁꯤ
ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯃꯈꯥ ꯇꯥꯕꯤꯔꯅꯨ ꯉꯥꯗꯣ ꯍꯣꯔꯦꯟ ꯑꯩ ꯑꯃ ꯂꯩꯔꯛꯂꯒꯦ ꯑꯗꯨꯒ ꯏꯇꯩꯃꯗ ꯍꯥꯎꯅ ꯊꯣꯡꯍꯜꯂꯒ ꯆꯥꯔꯁꯤ ꯆꯥꯅꯤꯕ ꯉꯁꯥꯡ ꯃꯆꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯌꯥꯎꯔꯛꯂꯤꯕꯗꯨ ꯍꯣꯔꯦꯟꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯀꯦꯊꯕꯤ ꯍꯦꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦꯝꯕ ꯉꯥꯗꯣ ꯂꯩꯅꯤꯅ ꯂꯩꯔꯛꯑꯗꯤ ꯁꯔꯦꯡ ꯑꯣꯏꯅ ꯂꯩꯔꯛꯎꯀꯣ ꯍꯣꯏ ꯏꯇꯩꯃ ꯂꯩꯔꯛꯀꯦ ꯈꯔ ꯆꯥꯎꯕ ꯑꯃ ꯍꯦꯛ ꯂꯩꯕꯤꯔꯣ ꯅꯇꯩꯃꯅ ꯇꯥꯎꯔꯒ ꯃꯥꯏ ꯁꯒꯂꯨꯛꯇ ꯍꯨꯔꯥꯟ ꯐꯨꯝꯃꯒ ꯆꯥꯖꯅꯕ ꯀꯦꯊꯕꯤ ꯃꯃꯤꯠꯇꯨꯅ ꯄꯩꯅ ꯃꯀꯨꯗ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯖꯥꯎꯕ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯒꯟꯖꯥ ꯈꯔ ꯊꯛꯆꯕꯅꯤ ꯃꯌꯨꯝꯗꯗꯤ ꯅꯣꯡꯃꯇ ꯃꯤ ꯄꯨꯁꯤꯜꯂꯒ ꯊꯛ ꯈꯣꯠ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯁꯤꯜꯂꯛꯇꯨꯅ ꯁꯪꯒꯣꯏ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯒꯟꯖꯥꯗꯨ ꯊꯛꯂꯝꯃꯤ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯁꯨꯏ ꯀꯨꯜꯂꯕꯤꯗꯨ ꯀꯪꯈ꯭ꯔꯗꯨ ꯊꯥꯡꯒꯠꯇꯨꯅ ꯒꯟꯖꯥ ꯈꯔ ꯆꯤꯡꯂꯒ ꯃꯩꯈꯨꯗꯨ ꯀꯥꯝꯊꯣꯛꯅ ꯁꯅꯥꯖꯥꯎꯕꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯅꯥꯕ ꯐꯅꯗꯤ ꯀꯨꯏꯔꯦ ꯅꯃꯧ ꯐꯪꯂꯛꯏꯁꯦ ꯅꯍꯥꯟꯋꯥꯏꯗꯤ ꯅꯃꯧ ꯍꯦꯛ ꯐꯪꯕꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯀꯧꯔꯒ ꯅꯃꯧꯒꯤ ꯃꯈꯨꯠ ꯌꯦꯡꯍꯟꯅꯤ ꯀꯥꯏꯗꯅ ꯌꯥꯝꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯃꯧ ꯐꯪꯂꯀꯥꯟꯁꯤꯗꯅ ꯋꯥ ꯈꯪꯁꯤꯟꯅꯗ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯊꯣꯛꯄ ꯉꯝꯃꯤ ꯏꯕꯣꯇꯣꯟꯅ ꯆꯥꯛ ꯀꯧꯅꯤ ꯍꯥꯏꯔꯤꯗꯨꯁꯨ ꯑꯇꯩꯅ ꯅꯠꯇꯦ ꯁꯥꯔꯦꯡꯅꯅꯤ ꯁꯅꯥꯖꯥꯎꯕꯅ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯅꯣꯏ ꯂꯣꯏ ꯆꯥꯛꯀꯧꯕ ꯂꯥꯛꯏ ꯃꯧ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩ ꯉꯥ ꯃꯇꯣꯡ ꯌꯧꯕ ꯉꯥ ꯊꯣꯡꯕꯗꯣ ꯆꯥꯔꯛꯇ꯭ꯔꯤ ꯁꯥꯏꯇꯅ ꯁꯥꯈꯤ ꯏꯃꯥ ꯀꯝꯕꯤ ꯉꯧ ꯆꯥꯁꯤꯅꯤ ꯑꯩ ꯆꯥꯗꯦꯀꯣ ꯆꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯨꯜꯂꯕꯤꯗꯨꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ ꯃꯤꯒꯤꯗꯤ ꯃꯃꯧ ꯐꯪꯕꯁꯤ ꯉꯥꯗ ꯅꯠꯇꯦ ꯌꯦꯟ ꯐꯥꯎ ꯆꯥꯏ ꯍꯥꯏ ꯑꯗꯨꯒ ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯉꯥ ꯃꯇꯣꯡ ꯐꯥꯎ ꯆꯥ ꯐꯪꯗꯦꯅ ꯍꯥꯏꯔꯤꯁꯤꯕꯣ ꯈꯪꯗꯦ ꯏꯇꯥꯎ ꯈꯜꯂꯨꯔꯒ ꯀꯞꯅꯤꯡꯉꯤ ꯀꯨꯏꯔꯒ ꯅꯆꯥꯅꯨꯄꯤ ꯁꯤꯒꯟꯕꯤꯗꯣ ꯌꯥꯝ ꯅꯤꯡꯁꯤꯡꯉꯤ ꯃꯤ ꯄꯤꯖꯅꯤꯡꯗ꯭ꯔꯁꯨ ꯑꯩꯕꯨꯗꯤ ꯌꯥꯝ ꯄꯤꯖꯅꯤꯡꯕꯅꯤ ꯊꯥꯏꯅ ꯏꯃꯥ ꯕꯥꯖꯤ ꯂꯩꯔꯤꯉꯩ ꯅꯆꯥꯅꯨꯄꯤꯗꯨꯅ ꯑꯩ ꯄꯤꯖꯅꯤꯡꯃꯟꯈ꯭ꯔꯗꯅ ꯏꯃꯥ ꯕꯥꯖꯤ ꯆꯥꯗꯕ ꯑꯩꯅ ꯆꯥꯖꯔꯕꯗꯤ ꯈꯟ ꯑꯩꯒꯤ ꯆꯥꯛꯂꯨꯛꯇꯨꯗ ꯉꯥꯒ ꯐꯨꯝꯂꯒ ꯊꯝꯕꯤꯔꯝꯃꯤ ꯁꯤꯗꯥ ꯃꯦꯝꯆꯧꯕꯤ ꯅꯪ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩꯁꯦ ꯉꯥ ꯊꯣꯡꯕ ꯍꯥꯎꯕ ꯀꯥꯏꯗꯣ ꯆꯥꯕ ꯐꯪꯖꯔꯝꯒꯗꯧꯅꯤꯀꯣ ꯏꯕꯣꯇꯣꯟꯅ ꯈꯜꯂꯨꯔꯅꯨꯗ ꯏꯇꯥꯎ ꯑꯁꯤꯕ ꯃꯤ ꯀꯧꯔꯒ ꯀꯞꯄ ꯍꯧꯅꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯇꯝ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯃꯨꯛ ꯊꯤꯖꯤꯟꯅꯕ ꯇꯧꯁꯤ ꯒꯟꯖꯥꯒꯤ ꯅꯤꯁꯥꯒ ꯄꯥꯜꯂꯛꯄꯒ ꯑꯍꯜꯁꯤꯡꯗꯨ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯕ ꯋꯥꯔꯤ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯁꯥꯕ ꯍꯧꯔꯛꯏ ꯁꯅꯥꯖꯥꯎꯕꯗꯣ ꯎꯏꯔꯨꯝ ꯇꯧꯔꯝꯕ ꯃꯃꯤꯠꯀꯥꯗꯣ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯨꯜꯂꯕꯤꯗꯨꯅ ꯏꯇꯥꯎ ꯏꯕꯣꯇꯣꯟ ꯑꯣꯏꯔꯣꯏꯗꯕꯨꯗꯤ ꯆꯣꯏꯇ꯭ꯔꯪ ꯌꯥꯝ ꯉꯥꯡꯉꯅꯨ ꯃꯆꯥ ꯃꯃꯧꯅ ꯇꯥꯔꯒ ꯅꯀꯣꯛ ꯅꯋꯥꯏꯗꯨꯗ ꯁꯤꯡꯒꯩ ꯕꯥꯛꯅ ꯀꯟꯊꯔꯛꯄ ꯁꯣꯏꯔꯣꯏ ꯊꯛꯂꯤꯕ ꯒꯟꯖꯥꯗꯣ ꯆꯨꯝꯅ ꯊꯛꯎ ꯏꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯑꯩ ꯍꯥꯏꯁꯦ ꯅꯠꯇ꯭ꯔ ꯏꯇꯥꯎ ꯁꯅꯥꯖꯥꯎꯕ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦ ꯑꯗ ꯑꯩꯅ ꯅꯨꯄꯤ ꯑꯃꯨꯛ ꯊꯤꯕ ꯍꯥꯏꯗꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯇꯣꯏꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯗ ꯏꯆꯥ ꯅꯨꯄꯥꯅꯤꯅ ꯑꯩꯁꯦ ꯑꯗꯨꯝ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯂꯣꯏ ꯍꯦꯛꯇ ꯊꯥꯈꯤꯗꯣꯏꯅꯦ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯌꯧꯔꯗꯤ ꯑꯩꯗꯤ ꯆꯨꯝꯅꯗ ꯏꯇꯥꯎꯒꯤ ꯐꯅꯕ ꯍꯥꯏꯕꯤꯕꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗꯅꯤ ꯀꯦꯊꯕꯤꯒ ꯌꯨꯝꯊꯪꯅꯕ ꯃꯧ ꯑꯌꯤꯡꯕꯤꯒ ꯒꯟꯖꯥ ꯕꯣꯔꯥ ꯇꯞ ꯇꯥꯈꯩ ꯆꯥꯁꯤꯜꯂꯒ ꯉꯧꯔꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯏꯃꯨꯡꯗꯒꯤ ꯁꯟꯁꯥꯗꯨꯅ ꯊꯣꯛꯂꯛꯂꯦ ꯍꯥꯏꯔꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯎꯖꯥ ꯃꯦꯂꯥ ꯁꯥꯕ ꯃꯈꯩ ꯅꯣꯛꯂꯒ ꯅꯣꯡ ꯃꯔꯛꯇꯨꯗ ꯂꯤꯂꯥ ꯁꯥꯟꯅꯔꯛꯄꯗꯣ ꯑꯌꯤꯡꯕꯤ ꯃꯀꯨꯞ ꯈꯤꯜꯂꯛꯂꯤꯕ ꯅꯣꯡꯗꯨ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯛꯂꯒ ꯄꯥꯏꯔꯒ ꯑꯉꯥꯎꯕꯤꯒꯨꯝ ꯅꯣꯛꯂꯒ ꯍꯥꯏ ꯑꯩꯌꯥ ꯀꯦꯊꯕꯤꯌꯥ ꯁꯅꯥꯅꯤ ꯁꯅꯥ ꯃꯊꯛꯇꯒꯤ ꯁꯅꯥ ꯃꯀꯨꯞ ꯇꯥꯔꯛꯑꯦ ꯈꯨꯟꯖꯤꯜꯂꯣ ꯁꯅꯥ ꯌꯥꯝ ꯇꯥꯡꯂꯕꯅꯤ ꯈꯨꯟꯖꯤꯜꯂꯨꯅꯦ ꯅꯪꯕꯣ ꯀꯦꯊꯕꯤ ꯀꯞꯉꯥꯡ ꯇꯧꯅ ꯅꯣꯡ ꯆꯨꯕꯒꯤ ꯂꯩꯈꯣꯝ ꯃꯔꯛꯇꯨꯗ ꯊꯔꯣ ꯑꯣꯜꯂꯒ ꯆꯨꯔꯛꯂꯤꯕ ꯅꯣꯡ ꯑꯁꯦ ꯑꯆꯝꯕ ꯅꯣꯡ ꯅꯠꯇꯦ ꯃꯆꯥꯛ ꯀꯥꯏꯅ ꯃꯩꯆꯥꯛꯅ ꯉꯥꯎꯔꯕꯤ ꯃꯃꯥ ꯑꯃꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯂꯦꯞꯄꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯍꯦ ꯅꯣꯡ ꯅꯪ ꯂꯦꯞꯄꯣ ꯑꯌꯤꯡꯕꯤꯅ ꯅꯣꯛꯂꯒ ꯑꯩ ꯁꯦꯜ ꯄꯥꯏꯔꯅꯤ ꯁꯅꯥ ꯃꯌꯥꯝꯁꯤ ꯂꯩꯔꯝꯅꯤꯅ ꯑꯩ ꯅꯨꯡꯉꯥꯏꯔꯅꯤ ꯈꯨꯟꯒꯦ ꯁꯅꯥ ꯑꯩꯅ ꯄꯥꯝꯕ ꯁꯅꯥ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯁꯅꯥ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯁꯅꯥ ꯒꯟꯖꯥ ꯊꯛꯇꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯝꯕ ꯑꯍꯜ ꯑꯍꯨꯝꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯅꯥꯖꯥꯎꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯔꯤꯅꯣ ꯏꯔꯣꯏ ꯃꯥꯟꯕꯤ ꯑꯅꯤꯁꯤꯅ ꯇꯧꯔꯤꯁꯤꯅ ꯌꯦꯡꯍꯩꯗ꯭ꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯃꯧ ꯑꯍꯜ
ꯀꯔꯤꯅꯣ ꯅꯣꯡ ꯃꯔꯛꯇꯨꯗ ꯇꯧꯔꯤꯕꯗꯨꯕꯣ ꯍꯌꯦꯡ ꯅꯤꯡꯗꯦꯀꯣ ꯌꯥꯝ ꯂꯦꯝꯖꯔꯦ ꯀꯥꯏꯅ ꯇꯧꯔꯤꯔꯕ ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ ꯀꯦꯊꯕꯤ ꯀꯞꯂꯝꯕ ꯁꯞ ꯂꯦꯞꯇꯨꯅ ꯃꯃꯤꯠ ꯁꯨꯞꯇꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯅꯈꯣꯏꯅ ꯑꯣꯏꯔꯦ ꯑꯋꯥ ꯂꯥꯟꯃꯤ ꯅꯈꯣꯏꯅ ꯑꯣꯏꯔꯦꯀꯣ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯊꯥꯗꯒꯤ ꯃꯆꯥꯕꯨ ꯁꯦꯠꯇꯨꯅ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯃꯃꯥꯡꯃꯛꯇꯗ ꯄꯤꯛꯂꯤꯕ ꯅꯋꯥ ꯑꯄꯤꯁꯛ ꯑꯗꯨꯕꯨ ꯅꯨꯡꯗ ꯍꯥꯏꯒꯠꯇꯨꯅ ꯍꯥꯠꯈꯤꯕ ꯑꯗꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯈꯣꯏꯒꯤ ꯁꯥꯖꯠ ꯍꯦ ꯃꯄꯨ ꯅꯃꯣꯕꯨ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯍꯩꯅꯤꯡ ꯃꯥꯟꯕ ꯑꯋꯥ ꯂꯥꯟꯃꯤ ꯑꯍꯨꯝ ꯑꯁꯦ ꯅꯃꯣꯝꯒꯤ ꯏꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯁꯤꯅ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯀꯟꯗꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯗꯨꯅ ꯄꯤꯛꯂꯤꯕ ꯅꯋꯥ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯂꯒꯦꯗꯣ ꯁꯥꯔꯤꯁꯣ ꯏꯕꯣꯇꯣꯟ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯏꯇꯥꯎ ꯅꯃꯣ ꯁꯤ ꯃꯇꯥ ꯑꯃꯅꯤꯀꯣ ꯑꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕ꯭ꯔꯣ ꯃꯇꯧ ꯑꯁꯤ ꯑꯉꯥꯎꯕꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯏꯇꯥꯎ ꯀꯨꯜꯂꯕꯤꯗꯣ ꯍꯧꯒꯠꯂꯨ ꯐꯤ ꯁꯦꯝꯃꯨ ꯁꯤ ꯀꯩꯅꯣꯝꯅꯤꯀꯣ ꯍꯦꯛꯇ ꯍꯨꯛ ꯍꯥ ꯇꯝꯕ ꯉꯝꯗꯦ ꯀꯦꯊꯕꯤ ꯐꯝꯂꯝꯕꯗꯒꯤ ꯇꯨꯔꯣꯏ ꯉꯝꯂꯣꯏ ꯃꯈꯣꯡꯗ ꯇꯣꯡꯂꯤꯕ ꯐꯤꯅꯥꯠ ꯑꯗꯨ ꯁꯠꯅ ꯁꯠꯅ ꯍꯧꯒꯠꯂꯛꯇꯨꯅ ꯁꯥꯎꯅ ꯂꯧꯔꯛꯏ ꯂꯩꯔꯝꯃꯣ ꯈꯪꯒꯅꯤꯗꯣ ꯁꯥꯔꯤꯁꯣ ꯏꯈꯨꯠꯇ ꯄꯥꯏꯔꯤꯕ ꯍꯩꯖ꯭ꯔꯥꯡꯒꯤ ꯁꯛꯇꯣ ꯂꯧꯔꯤꯕ ꯐꯤꯅꯥꯠ ꯑꯁꯤꯅ ꯂꯋꯥꯏ ꯂꯦꯝꯐꯨ ꯑꯗꯨꯗ ꯊꯣꯝꯂꯒ ꯅꯊ꯭ꯋꯥꯏ ꯂꯧꯔꯒꯦꯗꯣ ꯈꯪꯒꯅꯤ 이야 ꯍꯦꯛꯇ ꯊꯣꯝꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯠꯇ ꯄꯥꯏꯔꯤꯕ ꯐꯤꯅꯥꯠꯇꯨꯅ ꯍꯦꯛꯇꯃꯛ ꯃꯊꯣꯡ ꯈꯪꯗ ꯊꯣꯝꯂꯛꯄꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯀꯨꯜꯂꯕꯤꯗꯨꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗꯨꯗ ꯍꯦꯛꯇꯃꯛ ꯇꯨꯞ ꯂꯥꯎꯅ ꯄꯥꯟꯈꯤ ꯀꯨꯜꯂꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯏ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯁꯤꯔꯦ ꯍꯩ ꯏꯕꯣꯇꯣꯟ ꯏꯊꯛ ꯊꯛꯀꯠꯅ ꯁꯦꯠꯂꯤꯕ ꯐꯩꯖꯣꯝꯒꯤ ꯂꯨꯡꯒ꯭ꯔꯤꯗꯨ ꯇꯥꯈꯠꯂꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯑꯣꯡ ꯑꯃ ꯇꯧꯋꯦꯗꯅ ꯑꯩꯗꯤ ꯆꯠꯂꯤ ꯏꯇꯥꯎ ꯁꯅꯥꯖꯥꯎꯕꯒꯤ ꯃꯃꯧ ꯑꯁꯤ ꯄꯨꯔꯥ ꯑꯉꯥꯎꯕꯤ ꯃꯥ ꯇꯧꯔꯤꯁꯤ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯔꯤꯕꯅꯤ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯑꯩ ꯄꯨꯟꯁꯤ ꯇꯦꯟꯕ ꯇꯥꯔꯦ ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯠꯂꯦ ꯏꯇꯥꯎ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯇꯣꯟ ꯃꯥꯗꯤ ꯇꯍꯥꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯛꯄ ꯍꯧꯏ ꯀꯦꯊꯕꯤ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯀꯔꯤꯒꯤ ꯆꯦꯜꯂꯤ ꯆꯦꯟꯈꯤꯅꯣ ꯄꯥꯡꯗꯕ ꯑꯋꯥ ꯂꯥꯟꯃꯤ ꯆꯦꯟꯈꯤꯅꯣ ꯍꯥꯏꯕꯅꯤ ꯆꯦꯟꯈꯤꯅꯣ ꯆꯦꯜꯂꯕꯁꯨ ꯑꯩꯅ ꯇꯥꯟꯅꯒꯅꯤ ꯇꯥꯟꯅꯗꯅ ꯇꯣꯛꯑꯣꯏ ꯇꯥꯟꯅꯒꯅꯤ ꯇꯥꯟꯅꯒꯅꯤ ꯑꯩ ꯀꯨꯜꯂꯕꯤꯗꯨ ꯃꯈꯨꯠꯇꯨꯅ ꯃꯔꯥꯏꯕꯛ ꯑꯗꯨꯗ ꯄꯥꯏꯁꯤꯟ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯁꯅꯥꯖꯥꯎꯕ ꯅꯃꯧꯁꯤ ꯍꯤꯡꯆꯥꯕꯤꯅꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤ ꯑꯩ ꯆꯠꯂꯦ ꯑꯩ ꯁꯤꯕꯒ ꯉꯝꯈꯤꯔꯣꯏ ꯑꯩ ꯆꯠꯂꯦ ꯍꯩ ꯁꯅꯥꯖꯥꯎꯕꯅ ꯉꯥꯏꯈꯣ ꯏꯇꯥꯎ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯩ ꯂꯩꯔꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯕꯅꯤ ꯃꯇꯥꯡ ꯑꯗꯨꯗꯕꯨ ꯉꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥ ꯏꯇꯥꯎ ꯉꯥꯏꯔꯔꯣꯏ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯑꯩ ꯐꯤꯅꯥꯠ ꯐꯥꯎꯕꯗꯤ ꯆꯥꯔꯦꯗꯅ ꯁꯤꯕ ꯀꯥꯗꯤ ꯑꯩ ꯉꯝꯃꯔꯣꯏꯕ ꯀꯦꯊꯕꯤ ꯇꯥꯟꯅꯔꯤꯅꯤ ꯁꯥꯗꯨꯅ ꯅꯥꯟꯈ꯭ꯔꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯍꯩ ꯍꯩꯔꯤ ꯆꯦꯜꯂꯛꯄꯗ ꯁꯔ ꯂꯥꯎꯅ ꯁꯤꯠꯇꯨꯅ ꯍꯦꯛꯇꯃꯛ ꯅꯥꯟꯊꯨꯗꯨꯅ ꯇꯨꯁꯤꯜꯂꯤ ꯁꯅꯥꯖꯥꯎꯕ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯇꯁ ꯀꯝꯗꯧꯏ ꯆꯨ ꯈꯣꯗꯅ ꯁꯣꯟ ꯂꯥꯏꯅ ꯋꯥꯔꯛꯂꯤꯕꯅꯤ ꯀꯦꯊꯕꯤ ꯁꯥꯎꯅ ꯑꯩꯅ ꯎꯔꯒ ꯐꯠꯇ꯭ꯔꯕ ꯑꯋꯥ ꯂꯥꯟꯃꯤ ꯅꯪꯅ ꯅꯣꯛꯄ ꯁꯥꯏ ꯈꯪꯒꯅꯤ ꯅꯪ ꯅꯈꯧꯔꯤꯗꯨ ꯃꯤꯠꯈꯥꯏꯔꯒ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯦ ꯂꯩꯔꯝꯃꯣ ꯇꯨꯁꯤꯜꯂꯤꯕ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯦꯛ ꯍꯧꯒꯠꯇꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯟ ꯃꯀꯨꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯃꯤꯠꯈꯥꯏꯔꯛꯏ ꯈꯪꯕ꯭ꯔꯥ ꯑꯋꯥ ꯂꯥꯟꯃꯤꯅ ꯅꯪꯗ ꯁꯤꯔꯣ ꯄꯥꯞ ꯆꯦꯜꯂꯕ ꯅꯈꯨꯠ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯉꯥꯡ ꯅꯋꯥ ꯑꯗꯨꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇ ꯍꯥꯠꯄꯒꯤ ꯂꯃꯟ ꯑꯩꯅ ꯈꯨꯝꯂꯤꯕꯁꯦ ꯅꯪꯗ ꯁꯤꯔꯣ ꯁꯅꯥꯖꯥꯎꯕ ꯁꯣꯔ ꯊꯤꯡꯕꯒꯤ ꯏꯛ ꯑꯥ ꯇꯧꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯥꯏ ꯅꯄꯥ ꯊꯣꯔꯥꯏꯕꯁ ꯊꯥꯗꯣꯛꯎꯅꯦ ꯑꯩ ꯁꯤꯕ ꯇꯥꯔꯦ ꯍꯩ ꯃꯍꯥꯆꯟꯗ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯇꯥꯗꯦ ꯀꯦꯊꯕꯤ ꯑꯗꯨꯃꯛ ꯃꯀꯨꯒꯤ ꯃꯈꯧꯔꯤ ꯑꯗꯨ ꯃꯦꯠꯂꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯃꯍꯥꯛ ꯅꯣꯛꯁꯨ ꯅꯣꯛꯂꯤ ꯄꯦꯜꯂꯤ ꯁꯤꯒꯗꯧꯔꯦ ꯁꯤꯔꯣ ꯅꯪꯗ ꯁꯤꯔꯣ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯉꯣꯕꯁꯨ ꯊꯕꯛ ꯍꯜꯂꯛꯄꯅꯤ ꯁꯪꯒꯣꯏꯗ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯍꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯒꯤ ꯃꯈꯧꯔꯤ ꯃꯦꯠꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯤꯡꯊꯣꯔꯛꯏ ꯀꯦꯊꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯁꯅꯥꯖꯥꯎꯕ ꯃꯈꯨꯠꯇꯨꯅ ꯃꯊꯕꯥꯛꯇꯨꯗ ꯄꯣꯞ ꯊꯥꯗꯨꯅ ꯁꯣꯔꯒ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯀꯦꯊꯕꯤ ꯁꯨꯃꯥꯡꯗꯨꯗ ꯑꯃꯨꯛ ꯀꯨꯝꯊꯗꯨꯅ ꯊꯔꯣ ꯃꯔꯣ ꯑꯃꯨꯛ ꯑꯣꯟꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯀꯞꯇ ꯀꯞꯇꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯤ ꯑꯌꯤꯡꯕꯤꯁꯨ ꯁꯅꯥ ꯈꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯥꯔꯛꯂꯤꯕ ꯅꯣꯡ ꯃꯀꯨꯞꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇꯨꯗ ꯄꯪꯌꯥꯗ ꯌꯥꯗꯨꯅ ꯅꯣꯛꯂꯤ ꯏꯉꯣꯕ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯏꯉꯥꯎ ꯉꯥꯎꯅ ꯃꯄꯥꯗ ꯍꯪꯉꯤ ꯀꯩꯅꯣꯕꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯁꯅꯥꯖꯥꯎꯕ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯁꯥꯎꯅ ꯍꯥꯏ ꯊꯣꯔꯥꯕꯤ ꯃꯆꯥꯅꯤꯁꯦ ꯒꯟꯖꯥ ꯕꯣꯔꯥ ꯆꯥꯔꯒ ꯉꯥꯎꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯑꯩꯅ ꯉꯁꯥꯏ ꯃꯅꯤꯡꯗ ꯄꯥꯟꯕ ꯒꯟꯖꯥ ꯄꯥꯝꯕꯤꯗꯨ ꯃꯅꯥ ꯃꯁꯤꯡ ꯋꯥꯠꯂꯤ ꯑꯗꯨꯗꯤ ꯃꯣꯏ ꯑꯅꯤꯅ ꯍꯦꯛꯇꯠꯂꯒ ꯆꯥꯔꯤꯕ ꯖꯥꯠꯅꯤꯗꯅ ꯈꯪꯒꯅꯤ
ꯒ꯭ꯌꯥꯟꯗ ꯇꯥꯔꯛꯈꯤꯁꯅꯨ ꯏꯁꯤꯡꯅ ꯆꯥꯕ ꯍꯩꯗꯅ ꯋꯥꯔꯛꯀꯦ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯏꯉꯧꯕ ꯃꯊꯥ ꯁꯥꯅ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯊꯔꯣ ꯃꯔꯣꯕ ꯑꯣꯜꯂꯒ ꯐꯤꯕꯝꯃꯛꯅ ꯏꯔꯣꯏ ꯊꯔꯣꯕꯦꯛ ꯃꯥꯟꯈꯩ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯀꯦꯊꯕꯤ ꯃꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯄꯤꯖꯅꯤꯡꯗꯕ ꯍꯦꯜꯂꯛꯏ ꯍꯦꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯊꯤꯔꯦ ꯍꯦꯝꯕꯒꯤ ꯅꯨꯄꯤ ꯊꯕꯥ ꯑꯁꯤꯗꯤ ꯃꯕꯨꯛ ꯃꯔꯥ ꯌꯥꯝ ꯇꯞꯆꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯂꯩꯔꯤꯕ ꯃꯀꯨ ꯑꯁꯤꯕꯨ ꯑꯄꯣꯛꯄ ꯃꯄꯥꯃꯛꯅꯤ ꯈꯟꯅ ꯁꯦꯕꯥꯁꯨ ꯇꯧꯖꯩ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯁꯦꯕꯥꯗ ꯁꯅꯥꯖꯥꯎꯕ ꯃꯥꯒꯤ ꯊꯃꯣꯏꯁꯨ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯔꯤꯕꯅꯤ ꯑꯍꯜ ꯂꯃꯟꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯨꯝꯒꯤ ꯑꯍꯜꯕꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯄ ꯃꯃꯧꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯅꯥꯖꯥꯎꯕ ꯃꯥꯅꯁꯨ ꯃꯃꯧ ꯑꯇꯣꯝꯕꯤꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯝꯃꯤ ꯃꯀꯨꯅ ꯊꯕꯥꯕꯨ ꯂꯨꯅ ꯇꯧꯕ ꯎꯔꯒ ꯀꯦꯊꯕꯤ ꯃꯥꯗꯤ ꯀꯂꯛꯄꯣꯏ ꯀꯩꯕꯣꯏ ꯊꯕꯥ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯗꯨꯃꯛ ꯑꯣꯏꯔꯕꯅꯤ ꯁꯤꯃꯛꯅ ꯋꯥ ꯉꯥꯡꯕꯗꯁꯨ ꯀꯣꯆꯤ ꯀꯣꯠ ꯀꯣꯠꯇꯅ ꯉꯥꯡꯉꯤ ꯀꯦꯊꯕꯤꯗꯣ ꯍꯩꯈ꯭ꯔꯦ ꯀꯔꯤ ꯂꯩꯋꯥꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦ ꯑꯁꯨꯛ ꯀꯨꯏꯅ ꯁꯦꯕꯥ ꯇꯧꯔꯛꯂꯤꯕ ꯑꯩꯕꯨꯅ ꯏꯟꯊꯣꯛꯂꯒ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯑꯁꯤꯗꯅ ꯏꯃꯧꯗꯤ ꯁꯅꯥꯅꯤ ꯑꯗꯨꯅꯤ ꯍꯥꯏꯅ ꯇꯥꯕꯗ ꯅꯥꯀꯣꯡꯁꯦ ꯏꯑꯣꯔꯣꯔꯣ ꯍꯦꯛ ꯇꯥꯕ ꯂꯥꯡꯁꯨ ꯂꯥꯡꯏꯗꯀꯣ ꯅꯨꯄꯤ ꯅꯪꯒꯤ ꯏꯁꯧꯁꯦ ꯍꯣ ꯑꯩꯒꯤ ꯏꯁꯧꯁꯦ ꯂꯥꯡꯅꯤꯡꯗꯅꯒ ꯂꯥꯡꯕ ꯅꯠꯇꯦ ꯅꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯑꯩꯁꯨ ꯏꯁꯧ ꯂꯥꯡꯍꯜꯂꯤꯕ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯣꯏ ꯅꯄꯥꯁꯦ ꯑꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝ ꯅꯥꯏꯌꯦ ꯃꯆꯥ ꯃꯃꯧꯗ ꯃꯤꯠꯌꯦꯡ ꯃꯥꯟꯅꯅ ꯌꯦꯡꯂꯤꯌꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄ ꯑꯩꯉꯣꯟꯗꯗꯤ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯕꯤꯗꯕ ꯕꯤꯔꯤꯅ ꯋꯥꯡꯕ ꯍꯦꯜꯂꯤꯒ ꯕꯤꯔꯤ ꯃꯥꯜꯂꯤꯒ ꯑꯗꯨ ꯃꯥꯜꯂꯤꯒ ꯑꯗꯥ ꯃꯥꯜꯂꯤꯒ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯑꯃꯇ ꯍꯦꯛ ꯍꯥꯏꯕꯤꯗꯕ ꯑꯗꯨꯒ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯑꯣꯛ ꯃꯥꯟꯕꯤ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯗꯅ ꯏꯃꯧ ꯁꯅꯥ ꯀꯥꯏꯅ ꯍꯦꯛꯇꯃꯛ ꯀꯧꯕ ꯉꯥꯡꯕ ꯑꯁꯤꯗꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯏꯁꯧꯁꯦ ꯂꯥꯡꯉꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯂꯥꯡꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯏꯁꯧꯁꯤ ꯂꯥꯡꯅꯤꯕ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯏꯁꯧ ꯂꯥꯡꯉꯤꯁꯤꯗꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯅꯪꯁꯨ ꯅꯅꯥꯎꯅꯨꯄꯤ ꯁꯨꯃꯥꯏꯅ ꯕꯥꯖꯤꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯏꯔꯦꯟꯖꯅ ꯕꯥꯖꯤꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯟꯖꯅꯕ ꯁꯦꯕꯥ ꯇꯧꯕꯤ ꯑꯗꯨꯗ ꯑꯗꯨꯝ ꯕꯥꯖꯤꯅ ꯏꯃꯧ ꯑꯍꯜꯗꯤ ꯁꯅꯥꯅꯤ ꯍꯥꯏꯗꯅ ꯄꯥꯔꯩꯅ ꯍꯥꯏꯖꯔꯗꯧꯅꯤ ꯑꯗꯨꯛ ꯌꯥꯝ ꯂꯥꯏꯕꯗꯨꯕꯨ ꯍꯦꯔꯥ ꯑꯁꯤꯒꯤ ꯏꯁꯧ ꯂꯥꯡꯕ ꯍꯧꯅꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯕꯥꯖꯤꯗꯣ ꯃꯥꯡꯒꯣꯜꯗ ꯐꯝꯍꯧꯕꯅꯤ ꯍꯤꯗꯥꯛ ꯁꯦꯝꯃꯒ ꯊꯣꯛ ꯂꯥꯟꯁꯤꯜꯂꯨꯁꯨ ꯑꯗꯨꯝ ꯍꯔꯥꯎꯗꯅ ꯏꯃꯧꯗꯅꯤ ꯋꯥ ꯈꯪꯕꯩꯅ ꯍꯥꯏꯔꯛꯑꯗꯧꯅꯤ ꯉꯝꯃꯔꯣꯏ ꯎꯇꯤ ꯆꯥꯁꯤꯜꯂꯨꯕꯒꯤ ꯇꯨꯝꯅꯤꯡꯉꯀꯥꯟꯁꯤꯗ ꯍꯤꯗꯥꯛꯄꯨ ꯁꯦꯝꯃꯒ ꯄꯤꯔꯨꯁꯨ ꯀꯥꯏꯅ ꯅꯪ ꯍꯦꯛ ꯄꯤꯔꯨꯁꯨ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯅꯥꯒꯤ ꯃꯍꯨꯠ ꯕꯦꯔꯤꯅ ꯍꯦꯟꯅ ꯋꯥꯡꯉꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯄ ꯇꯥꯕꯅꯤ ꯃꯄꯥꯟꯗꯅꯤ ꯊꯕꯥ ꯃꯀꯣꯛꯇ ꯐꯤꯖꯤꯅ ꯍꯥꯏꯐꯦꯠ ꯈꯨꯝꯂꯗꯨꯅ ꯍꯩꯅꯧ ꯑꯃꯨꯟꯕꯗꯨ ꯈꯥꯏꯗꯨꯅ ꯃꯀꯨꯗ ꯃꯁꯨꯡ ꯑꯃ ꯄꯤꯔꯛꯏ ꯁꯦꯕꯁꯤ ꯎꯇꯤ ꯆꯥꯁꯤꯜꯂꯒ ꯅꯨꯡꯊꯤꯜ ꯇꯨꯝꯂꯕꯗꯤ ꯍꯧꯒꯠꯂꯛꯄꯗ ꯀꯣꯛ ꯂꯨꯝꯃꯅꯤ ꯇꯨꯝꯅꯤꯡꯗꯅꯕ ꯍꯩꯅꯧ ꯑꯃꯨꯟꯕꯁꯦ ꯃꯁꯨꯡ ꯑꯃ ꯆꯥꯁꯤꯜꯂꯨ ꯀꯗꯥꯏ ꯏꯁ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤꯅꯦ ꯃꯁꯛꯁꯤꯗꯤ ꯍꯥꯎꯕꯅꯤ ꯕꯥꯖꯤ ꯌꯥꯝ ꯊꯨꯝꯕꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕ ꯍꯩꯅꯧꯅꯤ ꯅꯍꯥꯟ ꯏꯃꯥꯅ ꯂꯥꯛꯄꯗ ꯄꯨꯔꯛꯂꯝꯕꯅꯤ ꯍꯥꯎꯔꯦ ꯑꯗꯣ ꯏꯃꯧꯁꯤꯅ ꯅꯪ ꯄꯥꯕ ꯉꯝꯗꯦ ꯍꯥꯏꯕꯗꯨꯕꯨ ꯈꯔ ꯐꯔꯕ꯭ꯔꯥ ꯅꯣꯏꯕꯨ ꯑꯆꯥ ꯑꯊꯛꯀ ꯈꯔ ꯂꯩ ꯈꯣꯠꯇꯨꯅ ꯄꯨꯔꯒ ꯈꯔ ꯍꯪꯕꯤꯔꯨꯕ ꯌꯥꯗ꯭ꯔꯥ ꯏꯒꯨꯅ ꯆꯠꯂꯒ ꯍꯪꯒꯗꯧꯁꯨ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯤ ꯁꯣꯟꯖꯤꯜꯂꯛꯄꯅꯤꯅ ꯂꯝꯁꯥꯡ ꯆꯠꯄꯁꯨ ꯉꯝꯗꯦꯗꯣ ꯌꯥꯅꯤꯗ ꯕꯥꯖꯤ ꯈꯔꯗꯤ ꯐꯒꯠꯂꯦ ꯍꯥꯏꯕꯅꯤ ꯌꯥꯕ ꯅꯠꯇꯦ ꯑꯇꯣꯝꯕꯒ ꯍꯌꯦꯡ ꯆꯠꯇꯨꯅ ꯈꯔ ꯍꯪꯕꯤꯔꯨꯁꯨ ꯑꯆꯥ ꯑꯊꯛ ꯂꯩꯅꯕ ꯁꯦꯜꯗꯣ ꯏꯀꯧ ꯄꯤꯒꯦ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯊꯣꯡꯖꯤꯜꯗꯒꯤ ꯀꯦꯊꯕꯤꯅ ꯍꯦꯛ ꯇꯥꯔꯨꯔꯦ ꯃꯆꯤꯟꯗꯣ ꯑꯔꯩꯕ ꯃꯈꯩ ꯄꯩꯊꯣꯛꯂꯝꯂꯒ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯆꯪꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯕ ꯃꯇꯝꯅꯤ ꯀꯦꯊꯕꯤ ꯑꯍꯤꯡꯗꯨ ꯇꯨꯝꯊꯕ ꯌꯥꯗꯦ ꯃꯍꯥꯛ ꯀꯂꯛꯄꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯝꯍꯠꯂꯤꯕꯅꯤ ꯈꯜꯂꯨꯔꯒ ꯃꯈꯣꯏꯗ ꯋꯥꯗꯨ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯤ ꯈꯟꯕ ꯌꯥꯕ ꯑꯔꯩꯕ ꯐꯠꯇ ꯂꯧꯁꯤꯡꯒꯤ ꯋꯥꯈꯜ ꯀꯌꯥ ꯃꯍꯥꯛ ꯂꯥꯝꯁꯤꯟꯗꯨꯅ ꯃꯀꯣꯛ ꯃꯅꯨꯡ ꯑꯗꯨꯗ ꯈꯜꯂꯤ ꯑꯍꯤꯡꯗꯨꯃ ꯇꯨꯝꯗꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯈꯣꯡꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ ꯃꯍꯧꯁꯥꯅ ꯌꯥꯍꯧ ꯉꯟꯕꯤ ꯊꯕꯥꯅꯤ ꯃꯥꯁꯨ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯜ ꯋꯥꯏꯔꯝ ꯑꯗꯨ ꯁꯤꯠ ꯁꯦꯡ ꯇꯧꯔꯤ ꯊꯣꯡꯖꯤꯜꯗꯒꯤ ꯀꯦꯊꯕꯤ ꯊꯕꯥꯅ ꯋꯥꯏ ꯁꯤꯠꯂꯤꯕꯗꯨ ꯌꯦꯡꯂꯝꯗꯨꯅ ꯇꯍꯥꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯍꯪꯒꯥꯝ ꯊꯥꯎ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯄꯨꯗꯨꯅ ꯃꯀꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯆꯪꯂꯛꯂꯦ ꯍꯥꯏꯔꯒ ꯃꯀꯨꯅ ꯇꯨꯝꯂꯤꯕ ꯀꯥꯡꯊꯣꯜ ꯑꯗꯨꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯍꯪꯒꯥꯝ ꯊꯥꯎ ꯑꯗꯨ ꯄꯥꯛꯅ ꯁꯟꯗꯣꯛꯇꯨꯅ ꯍꯩꯗꯣꯛꯏ ꯂꯣꯏꯔꯒ ꯐꯠ ꯑꯃꯨꯛ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯟ ꯃꯋꯥ ꯊꯣꯛꯍꯟꯗ ꯊꯥꯎ ꯑꯗꯨ ꯆꯥꯛꯈꯨꯝꯗ ꯊꯝꯂꯝꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯐꯠ ꯆꯪꯗꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯨꯝꯕ ꯁꯥꯗꯨꯅ ꯍꯤꯞꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯏꯃꯨꯡ ꯑꯗꯨꯃꯛ ꯁꯅꯥꯖꯥꯎꯕꯅ ꯍꯧꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯅ ꯄꯨꯛꯅꯤꯡ ꯅꯤꯟꯈꯤ
ꯃꯄꯥꯟꯗ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯝꯕ ꯊꯕꯥ ꯃꯀꯨꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯇꯍꯥ ꯇꯍꯥ ꯇꯧꯔꯝꯕ ꯊꯕꯛꯇꯨ ꯂꯣꯏꯁꯤꯟꯗꯨꯅ ꯇꯍꯥꯅ ꯃꯀꯨꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯥꯅ ꯆꯪꯂꯛꯄꯗ ꯏꯉꯣꯕꯒ ꯍꯦꯝꯕꯒꯅ ꯃꯄꯥꯕꯨ ꯉꯥꯛꯄꯤꯗꯨꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯦꯊꯕꯤ ꯊꯕꯥ ꯎꯕꯗ ꯁꯞꯇ꯭ꯔ ꯇꯧꯗꯨꯅ ꯍꯥꯏ, "ꯑꯐꯥꯎꯕꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦ ꯅꯪꯗꯤ ꯇꯧꯕ ꯌꯥꯝꯅ ꯉꯝꯕ ꯅꯨꯄꯤꯅꯤꯗꯅ." ꯊꯕꯥ ꯏꯉꯛ ꯉꯛꯅ, "ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯆꯦ?" "ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯀꯥꯏꯅ ꯏꯕꯦꯝꯃ, ꯂꯥꯏꯔ ꯁꯨꯗꯠꯅꯕꯒꯤ ꯍꯧꯅꯕꯤ, ꯅꯃꯤꯠꯅꯗꯤ ꯀꯔꯥꯝꯗꯅ ꯕꯥꯖꯤꯒꯤ ꯐꯃꯥꯡꯁꯤꯗ ꯊꯥꯎ ꯍꯩꯗꯣꯛꯂꯒ ꯕꯥꯖꯤꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯥꯟꯊꯨꯔꯒ ꯕꯥꯖꯤꯕꯨ ꯍꯥꯠꯇꯣꯛꯂꯒ ꯕꯥꯖꯤꯗ ꯂꯩꯔꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡꯁꯦ ꯅꯪꯅ ꯑꯣꯏꯍꯧꯅꯕ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ?" "ꯏꯆꯦ." ꯏꯉꯣꯕ ꯈꯤꯇꯪ ꯐꯤꯡꯅ, "ꯅꯨꯄꯤ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯣ?" "ꯍꯣ, ꯑꯩꯅ ꯉꯥꯡꯂꯤꯕꯁꯦ ꯃꯌꯦꯛꯅꯤ, ꯃꯌꯦꯛ꯫ ꯕꯥꯖꯤꯒꯤ ꯀꯥꯁꯤꯗ ꯅꯨꯡꯇꯤꯒꯤ ꯆꯪꯕꯗꯤ ꯊꯕꯥꯅꯤ, ꯃꯥꯅ ꯇꯧꯗ꯭ꯔꯕꯗꯤ ꯊꯥꯎꯁꯤ ꯀꯅꯥꯅ ꯍꯩꯗꯣꯛꯇꯧꯔꯤꯒꯦ? ꯏꯆꯦ, ꯑꯩꯅ ꯀꯔꯤꯒꯤ ꯕꯥꯖꯤꯗ ꯑꯁꯨꯝꯅ ꯇꯧꯒꯅꯤ? ꯑꯩꯗꯤ ꯕꯥꯖꯤꯕꯨ ꯑꯄꯣꯛꯄ ꯏꯄꯥꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯝꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯇꯥꯕꯗ ꯇꯨ ꯆꯨꯡꯕ ꯋꯥꯍꯩꯁꯤꯡꯗꯣ ꯅꯅꯥꯎꯗ ꯍꯥꯏꯕꯤꯒꯅꯨ." ꯁꯅꯥꯖꯥꯎꯕ ꯊꯣꯏꯅ ꯁꯣꯛꯄꯗꯤ ꯑꯣꯏꯗꯦ꯫ ꯇꯨꯁꯤꯟꯕꯗꯨꯅ ꯃꯈ꯭ꯋꯥꯡ ꯈꯖꯤꯛ ꯌꯩꯁꯤꯟꯈꯤꯔꯝꯃꯤ꯫ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯅꯥꯍꯦꯗꯨꯅ ꯃꯍꯥꯛ ꯍꯤꯞꯂꯤ꯫ ꯍꯦꯝꯕ ꯁꯥꯎꯔꯞꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯅꯔꯣꯟ ꯆꯨꯝꯕ ꯅꯨꯄꯤ, ꯏꯇꯩꯃꯒꯤ ꯋꯥꯐꯝꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯕ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯐꯤ ꯌꯣꯝꯗꯨꯅ ꯅꯄꯥꯝ ꯆꯠꯈꯤꯒꯗꯕꯅꯤ." ꯀꯦꯊꯕꯤꯅ, "ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛꯇ ꯊꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯍꯦꯝꯕ, ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯊꯣꯛꯍꯩꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯦꯗꯅ꯫ ꯑꯁꯤꯅ ꯑꯁꯤ ꯑꯣꯏꯈ꯭ꯔꯁꯨ ꯉꯁꯥꯏ ꯊꯕꯥꯅ ꯕꯥꯖꯤꯒ ꯀꯥꯗꯒꯤ ꯃꯈꯨꯠꯇ ꯍꯪꯒꯥꯝ ꯊꯥꯎ ꯌꯥꯎꯗꯕ ꯄꯥꯇ꯭ꯔꯗꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗꯣ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯏꯃꯤꯠꯃꯛꯅ ꯎꯍꯧꯔꯕꯅꯤ." ꯊꯕꯥ ꯀꯞꯉꯥꯡ ꯇꯧꯅ, "ꯏꯆꯦ, ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯣ? ꯑꯩ ꯉꯁꯤꯒꯤ ꯕꯥꯖꯤꯒꯤ ꯀꯥ ꯆꯪꯉꯔꯣꯏꯒꯤ ꯐꯥꯎꯕ ꯆꯪꯗ꯭ꯔꯤ꯫ ꯑꯩꯅ ꯆꯪꯕ ꯐꯥꯎ ꯆꯪꯗ꯭ꯔꯤꯕ ꯆꯪꯅꯤꯡꯗꯕꯒꯤ." ꯍꯦꯝꯕ ꯋꯥ ꯉꯥꯡꯗꯦ꯫ ꯁꯥꯎꯃꯟꯈꯤꯕꯅ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯀꯥꯗꯒꯤ ꯆꯤꯡꯊꯣꯛꯈꯤ꯫ ꯁꯅꯥꯖꯥꯎꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯅꯥꯍꯦꯗꯨꯅ, "ꯍꯩ ꯑꯇꯣꯝꯕ, ꯐꯤꯡꯈꯤꯅꯨꯅꯦ, ꯏꯔꯦꯟꯖꯅ ꯋꯥꯔꯤ ꯁꯥꯁꯤ, ꯏꯃꯧꯗ ꯀꯔꯤꯁꯨ ꯇꯧꯒꯅꯨ." ꯀꯦꯊꯕꯤ ꯁꯥꯎꯔꯞꯅ, "ꯀꯩꯅꯣ ꯕꯥꯖꯤ, ꯀꯩꯁꯨ ꯇꯧꯒꯅꯣꯕ? ꯈꯔ ꯐꯨꯁꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯕꯥꯖꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯒꯗꯧꯔꯤꯒꯦꯕ? ꯋꯥꯔꯛꯁꯟ ꯃꯇꯨꯡ ꯇꯧꯗꯅꯕ." ꯍꯥꯏꯕꯒ ꯇꯧꯕꯒ ꯍꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯥꯗ ꯄꯨꯁꯤꯟ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯇꯞ ꯇꯥꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯃꯈꯩ ꯐꯨꯊꯔꯝꯃꯤ꯫ ꯊꯕꯥꯅ ꯆꯩꯅꯥ ꯈꯥꯡꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯀꯦꯊꯕꯤ ꯃꯍꯥꯛ ꯃꯊꯃꯣꯏ ꯑꯗꯨ ꯄꯦꯟꯖꯕꯒꯨꯝ ꯆꯤꯟꯕꯥꯜꯗꯨ ꯁꯦꯞꯀꯠꯇꯨꯅ ꯃꯣꯉꯣꯟ ꯃꯤꯅꯣꯛ ꯅꯣꯛꯈꯤ꯫ ꯏꯉꯣꯕꯅ, "ꯁꯣꯏꯗꯅ ꯁꯤꯅꯕ ꯇꯥꯔꯦ, ꯑꯩ ꯑꯃꯨꯛꯇ ꯈꯥꯝꯂꯒꯦ." ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ, "ꯀꯔꯤꯅꯣ ꯅꯨꯄꯥ, ꯉꯥꯎꯔꯕ꯭ꯔꯣ? ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯀꯥꯁꯤꯗ ꯀꯔꯝꯍꯥꯏꯅ ꯆꯪꯂꯒ ꯈꯥꯝꯒꯦ ꯍꯥꯏꯕꯅꯣ? ꯉꯥꯎꯔꯛꯀꯅꯨꯀꯣ꯫ ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛꯇ ꯆꯪꯂꯒ ꯈꯥꯝꯃꯨꯁꯨ ꯆꯠꯂꯨ." ꯀꯦꯊꯕꯤ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ, "ꯍꯣ, ꯊꯣꯡ ꯂꯣꯜꯂꯦ, ꯑꯁꯤꯗ ꯑꯩ ꯀꯃꯥꯏꯅ ꯆꯪꯂꯒ ꯈꯥꯝꯃꯨ ꯍꯥꯏꯕꯅꯣ? ꯀꯔꯤꯅꯣ ꯈꯪꯗꯦ, ꯌꯥꯝ ꯈꯥꯝꯖꯅꯤꯡꯈ꯭ꯔꯄꯣꯠꯅꯤ." ꯃꯇꯝ ꯈꯔꯁꯨ ꯑꯗꯨꯃꯛ ꯍꯧꯈꯤ꯫ ꯆꯩꯅꯥ ꯃꯥꯅ ꯀꯣꯛꯈ꯭ꯔꯕꯁꯨ ꯇꯥꯛꯐꯝꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯤ꯫ ꯃꯈꯨꯠ ꯃꯈꯣꯡ ꯍꯦꯝꯕꯅ ꯐꯨꯈꯤꯕꯒꯤ ꯗꯥꯛꯀꯤ ꯗꯥꯛ ꯉꯥꯛꯇꯅꯤ꯫ ꯍꯦꯝꯕꯅ ꯊꯤꯡꯕꯅ ꯊꯕꯥ ꯃꯀꯨꯒꯤ ꯀꯥꯗꯁꯨ ꯆꯪꯕ ꯌꯥꯔꯝꯗꯦ꯫ ꯁꯅꯥꯖꯥꯎꯕꯒꯤ ꯁꯦꯕꯥ ꯄꯨꯝꯕ ꯀꯦꯊꯕꯤꯅ ꯇꯧꯔꯝꯃꯤ꯫ ꯁꯦꯕꯥ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯅꯤꯡꯅ ꯇꯧꯕ ꯑꯣꯏꯗꯕꯅ ꯁꯅꯥꯖꯥꯎꯕ ꯐꯒꯠꯄ ꯄꯥꯛꯅ ꯉꯝꯗꯦ꯫ ꯆꯠꯄ ꯈꯣꯠꯄꯗꯤ ꯉꯝꯃꯤ ꯍꯥꯏꯕꯕꯨ ꯃꯁꯥꯗꯨꯗꯤ ꯏꯁꯣꯟ ꯁꯣꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯀꯦꯊꯕꯤ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯆꯥꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯑꯅꯤꯁꯤ ꯂꯤꯆꯠ ꯁꯥꯖꯠꯁꯨ ꯌꯥꯝꯅ ꯃꯥꯟꯅꯖꯕꯅꯤ꯫ ꯑꯌꯤꯡꯕꯤꯅ, "ꯅꯍꯥꯟꯒꯤ ꯒꯟꯖꯥ ꯕꯣꯔꯥꯗꯨ ꯑꯃꯨꯛꯀ ꯆꯥꯁꯤꯗꯅ, ꯌꯥꯝ ꯍꯥꯎꯏ." "ꯆꯥꯁꯤ ꯆꯥꯁꯤ, ꯌꯥꯏꯌꯦ, ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯝ ꯍꯧꯔꯒ ꯆꯥꯁꯤ꯫ ꯅꯍꯥꯟꯃꯨꯛꯀꯤꯗꯨꯗꯤ ꯉꯥꯎꯈꯤꯕꯅ ꯍꯥꯟꯗꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯍꯧꯗꯦ꯫ ꯑꯗꯣ ꯍꯥꯎꯗꯤ ꯍꯥꯎꯏꯀꯣ ꯒꯟꯖꯥ ꯕꯣꯔꯥꯁꯦ, ꯆꯥꯔꯤꯕ ꯃꯈꯩ ꯍꯦꯛ ꯑꯣꯛꯇꯦ ꯅꯥꯕꯤ." "ꯆꯥꯁꯤ ꯆꯥꯁꯤ, ꯑꯗꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯣ? ꯃꯈꯣꯟ ꯃꯋꯥꯒ ꯇꯥꯗꯦꯅ. ꯅꯣꯏ ꯊꯕꯥꯗꯤ ꯃꯥꯁꯨ ꯂꯩꯕ ꯎꯗꯦꯅ." "ꯂꯩꯇꯦ ꯂꯩꯇꯦ, ꯃꯄꯥꯗꯣ ꯑꯅꯥꯕ ꯍꯦꯟꯖꯤꯜꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯃꯄꯥꯝ ꯆꯠꯈꯤꯕꯅꯤ꯫ ꯌꯨꯝꯁꯤ ꯂꯩꯔꯤꯁꯦ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯈꯛꯇꯅꯤ. ꯃꯥꯁꯨ ꯒ꯭ꯔꯣ ꯒ꯭ꯔꯣ ꯅꯥꯈꯣꯛꯄ ꯃꯈꯩ ꯇꯨꯝꯍꯧꯕꯅꯤ. ꯕꯥꯖꯤꯁꯨ ꯃꯤꯒꯤ ꯖꯩꯒ ꯆꯠꯈꯤꯌꯦ, ꯍꯦꯝꯕꯁꯨ ꯊꯕꯛ ꯆꯠꯈꯤ꯫ ꯑꯗꯨꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ, ꯀꯅꯥꯝꯇꯁꯨ ꯂꯩꯇꯦ꯫ ꯅꯣꯏ ꯅꯨꯄꯥꯁꯨ ꯇꯨꯝꯃꯤ ꯍꯥꯏ꯫ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯒꯤ ꯋꯥꯔꯤ ꯈꯤꯇ ꯂꯤꯔꯛꯑꯣ." "ꯂꯤꯒꯦ. ꯊꯧꯗꯣꯛꯇꯨꯗꯒꯤ ꯅꯣꯏꯅ ꯀꯨꯕꯨꯀꯤ ꯁꯦꯕꯥ ꯁꯦꯕꯤ ꯑꯝꯇ ꯇꯧꯍꯟꯗ꯭ꯔꯦ ꯍꯥꯏꯗꯥꯏꯅꯦ?" "ꯁꯦꯕꯥꯗꯤ ꯂꯥꯏꯔꯗꯅ ꯃꯅꯥꯛꯇ ꯐꯥꯎ ꯆꯪꯍꯟꯗ꯭ꯔꯦ ꯏꯕꯦꯝꯃ꯫
ꯏꯃꯧ ꯁꯅꯥ ꯍꯥꯏꯗꯅ ꯏꯃꯥꯡꯁꯤꯗ ꯌꯥꯝ ꯂꯦꯟꯅ ꯀꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯛꯇꯥ ꯇꯥꯈꯤꯗ꯭ꯔꯦ ꯋꯥꯏ ꯀꯌꯥꯗꯤ ꯁꯪꯂꯦ ꯑꯩ ꯍꯣ ꯑꯗꯣ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕ ꯑꯩꯁꯨ ꯂꯧꯁꯤꯡꯉꯨꯏꯅꯤ ꯋꯥꯔꯤꯗꯣ ꯈꯤꯇꯪ ꯂꯤꯔꯛꯑꯣ ꯀꯩꯗꯧꯒꯦ ꯃꯤꯠ ꯅꯥꯀꯣꯡꯇꯁꯨ ꯁꯤꯡꯂꯤ ꯍꯣ ꯑꯗꯨꯕꯨꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯀꯦꯊꯕꯤ ꯃꯥꯅ ꯇꯧꯈꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯊꯗꯅ ꯅꯣꯛꯇꯅ ꯃꯈꯨꯠ ꯑꯣꯝꯃ ꯁꯥꯎꯕ ꯇꯧꯗꯨꯅ ꯇꯝꯃꯤ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯏꯉꯣꯕ ꯇꯥꯔꯔꯣꯏ ꯇꯨꯝꯂꯤ ꯈꯟ ꯑꯔꯣꯟꯕ ꯋꯥꯁꯤꯡꯗꯨ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯝꯊꯣꯛꯆꯔꯨꯕꯅꯤ ꯑꯗꯨꯕꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯗꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄ ꯏꯉꯣꯕꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯍꯦꯛ ꯇꯥꯈꯤꯔꯝꯃꯤ ꯂꯝꯌꯥꯏꯗ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯄ꯭ꯔꯞ ꯂꯥꯛꯇꯨꯅ ꯊꯣꯡ ꯃꯔꯨꯝꯗ ꯉꯥꯗꯨꯅ ꯊꯝꯂꯤꯕ ꯊꯣꯡꯉꯥꯛꯆꯩ ꯊꯣꯡ ꯉꯥꯛꯅꯕ ꯆꯩꯗꯨ ꯇꯥꯛ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯏꯄꯥꯛ ꯄꯥꯛꯄ ꯃꯈꯩ ꯁꯥꯃꯣ ꯃꯥꯟꯈꯩ ꯐꯝꯗꯨꯅ ꯃꯌꯥ ꯍꯤꯒꯠꯂꯤꯕ ꯀꯦꯊꯕꯤꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯍꯦꯛꯇꯃꯛ ꯇꯨꯞ ꯀꯟꯊꯕ ꯍꯧꯔꯛꯏ ꯃꯅꯥꯛꯇ ꯐꯝꯂꯝꯕ ꯑꯌꯦꯡꯕꯤ ꯏꯈꯪ ꯈꯪꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯕꯣ ꯀꯦꯊꯕꯤ ꯀꯞꯉꯥꯡ ꯇꯧꯅ ꯖꯥꯕ ꯉꯥꯎꯔꯕ꯭ꯔꯣ ꯀꯩꯅꯣ ꯁꯣꯅꯣꯏ ꯊꯨꯡꯉꯦ ꯊꯨꯡꯂꯗꯅ ꯃꯤꯒꯤ ꯅꯪꯒꯜꯁꯤꯗ ꯍꯦꯛꯇ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡꯗ ꯆꯩꯗꯨꯅ ꯍꯦꯛꯇ ꯀꯟꯊꯔꯛꯏꯗꯨꯕꯨ ꯉꯥꯎꯗꯤ ꯀꯥꯏꯗꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯌꯣꯝ ꯇꯥꯕꯅꯁꯨ ꯁꯤꯔꯦ ꯏꯉꯣꯕ ꯑꯃꯨꯛꯀꯁꯨ ꯆꯩꯗꯨꯅ ꯗꯨꯞ ꯂꯥꯎꯅ ꯀꯦꯊꯕꯤꯗ ꯀꯟꯊꯗꯨꯅ ꯃꯥꯅꯤ ꯑꯩꯗꯤ ꯑꯉꯥꯎꯕꯅꯤ ꯃꯤ ꯐꯠꯇ ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯧꯗꯨꯅ ꯌꯨꯝꯁꯤ ꯊꯝꯂꯨꯕ ꯑꯩꯁꯦ ꯑꯉꯥꯎꯕꯅꯤ ꯑꯗꯨꯅ ꯑꯉꯥꯎꯕ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯎꯗꯕ ꯅꯪ ꯐꯨꯊꯕ ꯇꯥꯏ ꯀꯅꯥꯅ ꯅꯪꯕꯨ ꯑꯩꯉꯣꯟꯗꯒꯤ ꯀꯟꯕꯤꯕꯅꯣ ꯌꯦꯡꯒꯦ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯑꯌꯦꯡꯕꯤ ꯀꯤꯔꯗꯨꯅ ꯇꯍꯥ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯈꯤ ꯀꯦꯊꯕꯤ ꯏꯕꯦꯝꯃ ꯑꯩ ꯆꯠꯂꯦ ꯅꯋꯥꯗꯣ ꯃꯇꯥ ꯑꯃꯅꯤ ꯑꯩ ꯆꯠꯂꯦ ꯅꯣꯏꯅ ꯇꯩꯅ ꯅꯥꯎ ꯍꯥꯠꯇꯣꯛꯅꯒꯦꯁꯨ ꯍꯥꯠꯇꯣꯛꯅꯔꯣ ꯑꯩꯗꯤ ꯁꯤꯕ ꯌꯥꯗ꯭ꯔꯤ ꯑꯩ ꯆꯠꯂꯦ ꯀꯦꯊꯕꯤ ꯀꯞꯇꯨ ꯑꯌꯣꯃ ꯃꯣꯏ ꯇꯥꯆꯧ ꯅꯥꯏꯌꯦ ꯀꯩꯅꯣ ꯍꯥꯏꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ ꯄꯪꯐꯨꯗ ꯐꯨꯔꯛꯂꯤꯕꯁꯦ ꯅꯥꯏ ꯍꯥꯏꯕꯅꯤ ꯐꯨꯔꯛꯀꯅꯨ ꯅꯥꯏ ꯍꯥꯏꯕ ꯇꯥꯗꯤ ꯏꯉꯣꯕ ꯑꯗꯨꯃꯛ ꯐꯨꯔꯤ ꯀꯦꯊꯕꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯅꯥꯃꯟꯈꯤꯕꯅ ꯈꯥꯔꯥꯏ ꯈꯪꯗꯒꯩ ꯆꯦꯜꯂꯤ ꯏꯉꯣꯕꯁꯨ ꯑꯗꯨꯝ ꯇꯥꯟꯅꯗꯨꯅ ꯆꯩꯗꯨꯅ ꯂꯥꯝꯗꯨꯅ ꯀꯟꯁꯤꯜꯂꯤ ꯀꯦꯊꯕꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯄꯗ ꯁꯅꯥ ꯆꯥꯎꯕ ꯍꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅ ꯃꯀꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯗꯨꯅ ꯃꯇꯨꯡ ꯑꯗꯨꯗ ꯂꯣꯠꯂꯤ ꯕꯥꯁꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯅꯆꯥꯅꯨꯄꯥꯁꯦ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯩ ꯊꯣꯛꯂꯣ ꯅꯪ ꯂꯣꯠꯄꯅ ꯍꯤꯡꯗꯧ ꯅꯠꯇꯦ ꯄꯔꯕꯠ ꯊꯣꯛꯂꯣ ꯉꯥꯏꯈꯣ ꯑꯆꯧꯕ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯁꯥꯒꯣꯠꯈꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯄꯥꯗ ꯍꯥꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜ ꯀꯔꯤꯅꯣ ꯏꯉꯣꯕ ꯀꯦꯊꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯇꯧꯔꯤ ꯀꯔꯤ ꯁꯥꯖꯠ ꯂꯤꯆꯠ ꯆꯠꯂꯤ ꯍꯥꯏꯕ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ ꯑꯩꯒꯤ ꯏꯆꯦꯜꯁꯤꯅ ꯍꯥꯏꯅꯕ ꯉꯥꯏꯗ꯭ꯔꯕꯁꯨ ꯅꯪ ꯅꯁꯥꯅ ꯈꯪꯅꯕ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯅꯁꯥꯒꯤ ꯅꯔꯥꯜ ꯌꯥꯖꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯒꯅꯤ ꯅꯠꯇꯗꯨꯅ ꯅꯔꯥꯜ ꯑꯁꯤꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯊꯩꯗꯨꯅ ꯆꯦꯟꯒꯦ ꯈꯜꯂꯕ ꯅꯪꯒꯩꯒ ꯂꯣꯏꯅꯔꯕꯅꯤ ꯃꯁꯤ ꯈꯪ ꯍꯥꯏꯔꯛꯂꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨꯗ ꯀꯦꯊꯕꯤ ꯑꯗꯨꯝ ꯈꯪꯂꯦ ꯑꯌꯦꯡꯕꯤꯒ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯇꯥꯈ꯭ꯔꯦ ꯍꯥꯏꯕ ꯃꯍꯥꯛ ꯀꯔꯤ ꯅꯨꯡꯒꯤ ꯄꯥꯎ ꯇꯝꯂꯨꯕꯅꯣ ꯌꯧꯏ ꯏꯉꯣꯕ ꯑꯃꯨꯛꯁꯨ ꯐꯔꯦ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯉꯁꯤꯗꯒꯤ ꯅꯪ ꯅꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯁꯅꯥꯖꯥꯎꯕ ꯏꯉꯥꯎ ꯉꯥꯎꯅ ꯀꯔꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯅꯣꯏꯅ ꯉꯥꯡꯅꯔꯤꯕ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯕꯨ ꯑꯩꯕꯨ ꯕꯥꯞ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯀꯦꯊꯕꯤ ꯇꯞꯅ ꯕꯥꯖꯤ ꯑꯩ ꯂꯥꯜꯂꯦ ꯅꯃꯧ ꯂꯥꯜꯂꯦ ꯕꯥꯖꯤꯒꯤ ꯐꯃꯥꯡꯗ ꯍꯪꯒꯥꯝ ꯊꯥꯎ ꯍꯩꯖꯤꯜꯂꯝꯕꯗꯨ ꯊꯕꯥꯅ ꯅꯠꯇꯦ ꯑꯩꯅꯅꯤ ꯏꯉꯣꯕ ꯈꯣꯜ ꯋꯥꯎꯅ ꯐꯖꯅ ꯍꯥꯏꯌꯨꯅꯦ ꯀꯦꯊꯕꯤ ꯃꯀꯨꯗ ꯈꯨꯔꯨꯝꯂꯒ ꯕꯥꯖꯤ ꯅꯃꯧ ꯂꯥꯜꯂꯦ ꯑꯩ ꯂꯥꯜꯂꯦ ꯕꯥꯖꯤ ꯅꯃꯧ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯑꯩ ꯑꯐꯕꯗ ꯈꯟꯊꯕ ꯉꯝꯍꯧꯗ꯭ꯔꯦ ꯅꯃꯧ ꯁꯣꯏꯈ꯭ꯔꯦ ꯕꯥꯖꯤ ꯁꯅꯥꯖꯥꯎꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯁꯣꯏꯕ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛꯅꯤ ꯇꯧꯕꯇꯕꯨ ꯏꯃꯧꯒꯤ ꯈꯟꯊꯗꯕ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯅꯅꯥꯎꯅꯨꯄꯤ ꯑꯗꯨꯗꯤ ꯆꯩꯐꯝꯅ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯂꯩꯇꯦꯡ ꯑꯣꯏꯔꯛꯏ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯅꯪꯁꯨ ꯏꯆꯥ ꯅꯤꯉꯣꯜꯒꯨꯝꯕꯅꯤ ꯏꯄꯥꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ ꯇꯧꯕꯇꯕꯨ ꯂꯥꯜꯂꯨꯔꯤꯕꯁꯤ ꯑꯩꯉꯣꯟꯗ ꯈꯛ ꯅꯠꯇꯦ ꯅꯅꯥꯎꯗꯁꯨ ꯂꯥꯜꯂꯤꯕꯅꯤ ꯃꯉꯣꯟꯗꯁꯨ ꯂꯥꯜꯂꯤ ꯍꯥꯏꯅ ꯋꯥꯍꯩꯗꯨꯃꯗꯤ ꯍꯥꯏꯒꯗꯕꯅꯤ ꯃꯗꯨ ꯍꯥꯏꯗꯕ ꯌꯥꯗꯕꯅꯤ ꯌꯥꯔꯦ ꯆꯪꯉꯨ ꯂꯩꯀꯥꯏ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯑꯆꯧꯕ ꯃꯈꯥ ꯇꯥꯔꯒꯨꯝꯁꯤ ꯋꯥꯔꯤꯁꯦ ꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯤ ꯁꯅꯥꯖꯥꯎꯕ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯏꯃꯨꯡ ꯆꯪꯈꯤ ꯏꯉꯣꯕ ꯀꯦꯊꯕꯤꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯃꯌꯥ ꯆꯤꯛꯇꯨꯅ ꯁꯥꯎꯅ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯈꯤꯗ꯭ꯔꯣ ꯇꯧꯔꯔꯣꯏ ꯃꯣꯏ ꯇꯥꯆꯧ ꯑꯩ ꯇꯧꯖꯔꯔꯣꯏ ꯑꯩ ꯂꯥꯜꯂꯦ ꯏꯅꯥꯎꯗꯁꯨ ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯒꯦ ꯑꯩ ꯇꯧꯖꯔꯔꯣꯏ ꯑꯁꯨꯝꯅ ꯀꯦꯊꯕꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕꯗꯨꯒꯤꯗꯃꯛ ꯊꯕꯥꯗꯁꯨ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯊꯕꯥ ꯃꯆꯦꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯑꯗꯨꯒꯤꯕꯨ ꯀꯔꯤꯒꯤ ꯉꯥꯛꯄꯤꯕꯅꯣ ꯏꯆꯦ ꯌꯥꯔꯦ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ
ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯁꯤꯒꯤ ꯋꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯄꯨꯊꯣꯛꯂꯒꯨꯝꯁꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯟꯁꯥꯡ ꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯁꯤ ꯊꯕꯥꯅ ꯏꯐ ꯐꯖꯅ ꯍꯥꯏꯔꯛꯂꯕꯗꯨꯗ ꯀꯦꯊꯕꯤ ꯃꯥꯁꯨ ꯋꯥꯈꯜ ꯈꯔꯗꯤ ꯌꯥꯡꯖꯩ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯒꯠꯂꯤ ꯁꯅꯥꯖꯥꯎꯕ ꯆꯪꯂꯛꯇꯨꯅ ꯉꯥꯔꯅꯤ ꯅꯣꯏꯅ ꯊꯣꯡꯒꯦ ꯇꯧꯅꯔꯤꯕꯗꯨꯕꯣ ꯀꯦꯊꯕꯤꯅ ꯃꯥꯅꯦ ꯕꯥꯖꯤ ꯉꯥꯅꯤ ꯁꯅꯥꯖꯥꯎꯕ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯩ ꯃꯧꯍꯜ ꯅꯪꯒꯤ ꯉꯁꯥꯡꯁꯤ ꯀꯪꯅꯕꯗꯨ ꯏꯄꯥꯕꯨ ꯆꯥꯅꯤꯡꯂꯛꯀꯨꯝ ꯇꯧꯏꯅꯦ ꯍꯩ ꯃꯍꯤꯒ ꯆꯔꯥꯡ ꯆꯔꯥꯡ ꯀꯦꯊꯕꯤ ꯏꯀꯥꯏꯅ ꯑꯁ ꯕꯥꯖꯤꯁꯤꯃ ꯏꯃꯧ ꯑꯍꯜꯒꯤ ꯉꯥ ꯊꯣꯡꯕ ꯁꯥꯁꯤꯟꯅꯕꯗꯨꯃꯗꯤ ꯍꯌꯦꯡ ꯇꯨꯡ ꯀꯣꯏ ꯐꯥꯎ ꯋꯥꯔꯤ ꯅꯍꯧꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯩ ꯑꯁꯨꯝꯅ ꯏꯃꯨꯡꯗꯨ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ ꯁꯅꯥꯖꯥꯎꯕ ꯃꯥꯁꯨ ꯃꯃꯧ ꯑꯅꯤꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯁꯤꯕ ꯉꯥꯏꯅ ꯃꯍꯥꯛ ꯃꯄꯨꯟꯁꯤ ꯂꯦꯟꯈꯤꯔꯝꯃꯤ